पुनमक्ना यामना नुक्सीना ओजा सरोज नलिनी खोमद्राम हाइना मिंगौबिबा अहाकिना इमा इमाबुसु अहानबमक्तदा खुरुमजरी ꯑꯩꯍꯥꯛꯅꯁꯨ ꯆꯦꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯆꯦꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯁꯨꯞꯆꯤꯟꯖꯔꯒ ꯈꯨꯠ ꯂꯣꯟꯅꯖꯔꯤ ꯈꯣꯏꯔꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯂꯤꯇꯔꯦꯆꯔ ꯃꯩꯇꯩꯂꯣꯟ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯔꯒ ꯁꯦꯇꯔꯗे ꯈꯨꯗꯤꯡꯒꯤ ꯂꯥꯟꯊꯣꯛꯆꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯤꯌꯁ ꯋꯤꯛꯇ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯒ ꯏꯙꯧ ꯍꯥꯏꯅ ꯑꯩꯅ ꯀꯧꯖꯕ R.K. ꯁꯤꯇꯜꯖꯤꯠꯅ ꯏꯕ ꯃꯩꯇꯩꯂꯣꯟꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯅꯣꯚꯦꯜ इमा हाइरिबसी अखोइना मथंग नाइन चथरगा इमाना पाबिबनी ngasisu मदुगी पाजगनी मसी पाद्रिङैसिदा पुम्नमक्ना फजना मफम अमदा फम्बिरगा सोशल मीडियादा शेयर तौबियु अखोइ मयाम पुन्ना येंगिनसी हाइना रिक्वेस्ट तौजरी अयागना टेक्निकली येंजरिङैदा इमा कमाइन तौरे कमाइन तौबिरी हाइबदु अखोइ मयामदा पाउदम्बियु ꯑꯁꯨꯝꯅ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯝꯗꯝꯁꯤꯗ ꯈꯤꯇꯪ ꯌꯥꯝꯅ ꯋꯥꯔꯨꯔꯕ ꯆꯩꯊꯦꯡꯗꯣ ꯈꯤꯇꯪ ꯈꯔ ꯐꯒꯠꯂꯛꯄ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯀꯤꯁꯨ ꯅꯣꯡꯃꯅ ꯍꯦꯛ ꯃꯁꯤꯡ ꯍꯟꯊꯕ ꯑꯗꯣ ꯍꯟꯒꯠ ꯍꯟꯗꯥ ꯁꯨꯝ ꯇꯧ ꯂꯩꯕꯁꯤꯗ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯋꯥꯗꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛꯁꯨ ꯑꯗꯨꯝ ꯑꯩꯗꯤ SOP ꯉꯥꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯤꯟ ꯊꯥꯔꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯀꯌꯥ ꯑꯗꯒꯤ ꯅꯍꯥ ꯀꯌꯥꯅ SOPꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯗꯨꯝ ꯄꯤꯕꯁꯦ ꯇꯥꯖꯩ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯉꯥꯛꯂꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯒꯤꯁꯦ ꯁꯨꯝ ꯉꯥꯛꯇꯕ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕꯕꯨ ꯑꯣꯏꯔꯦ ꯃꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯤꯟꯕ ꯑꯗꯨꯒ ꯃꯥꯒꯤ ꯔꯨꯜꯗꯗꯤ ꯃꯤ 90ꯗꯒꯤ ꯍꯦꯟꯅ ꯇꯤꯟꯕ ꯌꯥꯔꯣꯏ 30ꯗꯒꯤ ꯍꯦꯟꯅ ꯇꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯈꯔꯈꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯤꯟꯕ ꯌꯥꯎꯋꯤ ꯑꯗꯨ ꯈꯔꯈꯩꯗꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯄꯗꯧꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯈꯛꯇꯪ ꯊꯣꯛꯄꯅꯤ ꯍꯥꯏꯗꯅ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯑꯗꯨꯝ ꯃꯤ ꯇꯤꯟꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯃꯈꯣꯏꯗꯨꯕꯨ ꯁꯥꯎꯅꯤꯡꯕ ꯀꯜꯂꯛꯎꯕ ꯅꯠꯆꯗꯦ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯍꯦꯛ ꯆꯪꯈꯤꯕ ꯃꯇꯝꯗ ꯍꯦꯛ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯃꯃꯥ ꯃꯆꯥ ꯐꯥꯎꯕ ꯆꯪꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯅꯥꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯁꯤꯗ ꯑꯩꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯦ ꯕꯟꯁꯨ ꯕ꯭ꯂꯣꯀꯦꯠꯁꯨ ꯇꯧꯋꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛ ꯀꯥꯞꯄꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯤ ꯂꯣꯏꯅ ꯀꯥꯞꯄꯝꯃꯒꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯎꯊꯣꯛꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯧꯔꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯤꯟꯕ ꯃꯤ ꯈꯣꯡ ꯇꯤꯟꯕꯁꯤꯗ ꯈꯔ ꯍꯦꯟꯕꯁꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯗꯨꯗꯒꯤ 4-5ꯗꯪ ꯁꯟꯗꯣꯛꯈꯤꯕꯗ ꯀꯅꯥ ꯂꯩ ꯑꯅꯥꯕꯁꯤ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯁꯨ ꯈꯪꯕ ꯅꯠꯇꯕ ꯌꯥꯝꯅ ꯁꯥꯏꯂꯦꯟ ꯖꯥꯝ ꯑꯣꯏꯅ ꯂꯩꯕ ꯆꯪꯈ꯭ꯔꯒꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯩꯇ꯭ꯔꯒꯁꯨ ꯑꯃꯨꯛ ꯃꯃꯥ ꯃꯆꯥ ꯆꯪꯕ ꯌꯥꯗꯕ ꯁꯦꯕꯥ ꯇꯧꯕ ꯌꯥꯗꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯍꯥꯛꯅꯁꯨ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯄꯨꯝꯅꯃꯛꯇ ꯃꯁꯤꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯕ ꯐꯥꯎꯗꯪꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯧꯕ ꯌꯥꯗꯕ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯅ ꯑꯩ ꯊꯝꯖꯔꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯅꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯦꯗꯤꯁꯅꯦꯜꯂꯤ ꯄꯥꯎ ꯇꯝꯖꯔꯕꯗ US ꯇꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯀꯥꯕꯁꯤ ꯍꯥꯟꯅꯗꯤ ꯋꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯅꯔꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯦꯞꯇꯦꯝꯕꯔ ꯑꯗꯥꯏꯗꯒꯤ ꯀꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯅꯤꯡ ꯆꯠꯊꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯗꯣꯛꯆꯒꯦ
ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ YouTube ꯆꯦꯅꯦꯜꯗꯒꯤ Facebook ꯆꯦꯅꯦꯜꯗꯒꯤ ꯀꯃꯦꯟꯠ ꯂꯥꯛꯄꯤꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ Vaneshwari Tondon Sukhadapal Victoria R.K. Ibohal Vijoy Tongpram Singh Chaning Oinam Roshan Kumukcham Arif Aribam Sashikanta Hidang Mayum Sagol Sem Sunita Kurumjari yamna nusi ahamba hek akhoi program asi haurakpada Santa Brahma nasu Hare Krishna haini birai kurumjari masi kurumjarakanda imada ai sinajarage akhoi yamna last week taki ngaijarakpa ima haiba novel si makha tabinaba haina imada ai sinajarage do imana hojringaida ai guide picture ase amtang pukhajarake akhoi mayam program ase hojringaida akhoi tribute akhoi nuksiba akhoi kurumjabasi akhoi minute ama punna tumina lairakanda akhoi amtang kuruminase matang asida aihakna imada sinajarage aduga aihakna laikhidraba lai oidraba aigai thogi mafamdasu wam tara lonajaraga bhakti kachari sogiba langkiba punamak yaurbasu pigani sabhana sunga pigani aduga aina aigai thona ibiramba novel koigi thadokpa ima lulini nusi wakhaiba haiba mari sigi manungda aina ima se khangachari se ima sida phajabagi kainosi ima haibase koina mama amana machi leiriba prithibida leiriba punamakse mama na putaba kana bu yawtrabage mama na pupa ngahtani prithibigi akhanga hi amna maming chalaba amana asum haibirambado aingonda afaba ima amatang piu prithibi joy tawge habado taseng namak yamna chumlaba wafamni mama amana macha amagi damakta mi amana yokhraba yokchabi oiba mama dugi character nainarubada aduga mapa dugi di mapa oire mama dugi yamna section na yokadawase angang ama yokadawase mamani mamana yam kupna senarakanda afaba macha ama oirapado hairiba ngasai gai thogi kogi babung Shitaljit ima haibasida piribasi mama apopaduna su masak onthuakanda machadugi mayumda nutigi waikup aduga chepup khombi tribal nupi ama gi satam lowraga fijet hongaga mana society dudagi saklolaganda machabu nungsibado adugi mairido adugi du climax yaure novel si asai macha nupa du yoksabi mama duna haina singnadana ina kera khunbi nupi ama luhongaba matungda luhongdringai mamangda masagi magi yak chalai matangda chithi oina punamakse mama apopi dugi mana tauba ngaktani kariginoina habada machado
mana luhongba haibasidi puron ahum thakdagi nupi rongidagi puron ahum aduga nuparongdagi puron ahum se sondharakanda maduda blessing se pirakanda luhongba haibase phagi nate haibase akoigi pasida ima haiba novel sida aibana yamna phajana utpa aduna karigidamakta no mana chithi ama lahali se na haibada mana soidana mabu yokpa akoigi mapa mama dugi sagaida songragadi macha dugi yaifam mangol se oiraroi haibase khangdana akoigi ishorgi oiba thoramsingdo pangthokningbadagi mana magi gotra dugi maramda hairabadagidi makoi loinabak wakhan loinabak sanare mamagi parada mapan suba bahoni aina pajagi base hojik kaino tawre tara suba chi hojara age ranjit adu numit mari mangani lairaga mama mapa masak khangnaba thorang horagle mahak karimata mapa mamagi mari makong thijaninglamdabani ahanbadadi ma karimta khaludabani thiningdabadi radha koiga thadukna gedring haibagi nate mahak makna mapa mama apu pachingdugi suknungmak nungsidabagi wasu nate chumna thiruduna phangani soiraroi haibachu ngamdaba thabak adugidamak mana aduk thawa sakdabani apopa mama mapa aduna nungsidaba oiramlaba taki ta oina tawbo oiramlabadi masu ai imai ba sibu makoi natabrane haiba chingnarakwa numitai thirambasu yabani adubu hepokpa mabukdagi thokpa macha amagumna semdana mabu mi oinaba semakpa mapa mama dugi nungsibado aduna nungsiba haitrabadi karamna ayokpa mama mapa bu nungsiba haigadoribano mahakidamak mapubokna chingnariba asina maru oiba maramni mapuroiban ningbi sati manibu sengna kaina hanba ngamdabagidamakta Krishna Chandra na wariba aduga ranjitna macha nacha laujaro haina pithoke hairabasu chitto krabatin hanjinba yadabagum yadaba maram mayam asina ranjit ado mabu popa palem panthogi makhong mari thiba hogani ranjina thiba horiba ski maramse magi nupigi magi popa popina yamna kaino singakpa habadi nuaitaba adudagi mahak yamna mahakse haura pangalla masak khangning lamle maramasina mama radhada hairami teguma chung radhana mathen awhe waba helami babuningda thajarami soidana ranjiki mama mapa thoraklabadi mahabupuge hairagani adudi mahakaya kapanatana karisu tawfam leiraroi haiba radhana tarangna khangjai mabu yoiba mama sina mama dagi hena nungsina yopado adubu radhana ranjit ta mapa mama thibado tawraga no haiba sungamlamde hairuraga na madudagi hena waba oigani kari na nungsi khraba machagi ningba thongbadi magi thamoida ngamlamde magi thamo machagi ningba thingbadi magi thamoina ngamlamde aduga nung anigi marakta ha onduna radhado kapatana pambai uirami adi magi masasida yamna nuaitaba ama pokre nuti maki ranjit na yumda hanjilakpada mama radhaga maniga na kari pau tarakpage haina wa hanglami mahana palem panthogi kong libado phangadagum asa leina pau tamba numitadi pau ado radhagi mafamdadi braja singjang tarakpagum na thogle karino macha do mama pa sengmana lowrani haiba wakhandagi aduga mani di nuairami karina mahakti manembo radhana chingnarambado chingnaribadumna chingnaramde mega chandradi mahakti nupani na khangba ngamlami kasida nupaga nupingagi magi thamoigi comparison amasu parengsida yam phajana tawbirami nupa chingsina kitang khangba ngamba nupi chingsina yamna emotion si yam wangba laina nongdamba ama tamlakpa haibaduni haina khandokpa ngamlami mabunginggidamak wajarabasu mabuningda dukimatik wajarabasu yamna radhagumna makol thoklamde pauge dumak tarami nongma korong singbum amada pau hangba
Radhadi Liplamde Warabashu Matamsidagi Hoduna Ranjiti Manata Kaplau Badi Toklamle Maramaduna Ranjitu Tana Panama Maram Kanglapa Unamak Amata Chitazaba Makai Mamada Tamnami Hekla Pagamamata Tamjariba Radhana Masagi Mamanga Kaplau Batule Haibaking Acta Sunate Mamagi Mapamda Karigumba Amata Tupsan Ninglamde Edi Masaran Sinamana Kangapa Unamakse Mamada Tamjaba Krishna Chandraga Padmagana Karam Taurami Mamag Nupana Magi Horofam Kangna Batiri Dabada Awa Nungaya Nana Lai the Tulsi Patra Katuna Borni Regle Handagranjina Taliba Pumsat Ase Mangon Oyan Biu Haina Kuram Lami Ahing Nungtil Punja Puting Makoi Nigi Tanung the Gitorapa Konjela Dukana Sit Humba Nonglay Nung Sika Luina Mike Isalai Suna Tatuna Bagavan Na Labelam them Bangle Ranji Chutawai Hakang Yauna Pari Puri Tiba Horage Magi Tabakse Bantohan Biu Haiduna Matwai Manga Mag Isor the Kalami Asondana Kandoriamo Radhaga Megaga Nina Garam no Hainam Matamoido Tak Mikpa Makai lining lim Makoina Kali Ranjit Toy than a Makoi Manaka Takragani Mama Mapaka Karikumba Asemba Panglabadi Madu Tola Badi Mahakaina Bagimasa Kambawagani Aduna Mahakbalem Pantokiba Pangdringai Mamanda Lagi Kuyatan Panjaba Asina Divani Siki Kanuna Lem Nukigima Magi Mama Papangdringai the Moisininga Meba Sukimatic Ware Magi Kanuti Kangkong Kandaba Awaba Ama Mama Apopi de Hena Yoksabi Mama Sina Pauli by Hulse Makui Mayamag Asiki Sanga Pandi Amatani Amata Aduna Kanana Kanagi Magi the Lip Gani Hyper Makoi Kana Amatana Kangbang and Badilaya the Namang Power among them Dre Nasi Pangadara Mapanga Hayeng Pangadara Mapanga Randida do Puning the Hanba Tauram de No Magi tea bagi tabakado Kansilak Lami Apisagi Suti Ta Magi Lorale Manangam Jabalok Sinju Putosare Aduga Sanaba Marum Mapang Sing Deki Lowayaba Matang Lowra Duna Mama Mapagi Makong Mari tea Baforale Asumna Ganna Tira Bapawada Nangla Langin Amata Punkidraba Duda Nungtil Lamadi Jak Java Topadagi Wara Duna Potaragi High Duna Pamung the Sankiram Asumna Hipadagi Toktum Tokirami Ungamarong Tumlubadagi Mamang Ama Manglami Manga Duda Kana no Nupi Oitoba Amana Mangonda Hirami and Dear Bizarre Budhi Na Lagi Torong Kujina Kangbangam Banate Adumoy Namak Shona Langilama Dishoy than a Pira Ragani Ranjina Soy Dara Haina Hangaget over the Mia dos Why Mantokre Ranji to make up Kanto Toklami Adu Hogala Padara the Hada that had a Hutun do not a ping a pie in a Hirami Ima Mang the Hirami line a Langin Pigani Haina Matana Nona Pau Tambadu the Mataki Toy no I do Kahening the Na Kahening the Bamaram Dagi Matimba Namon Tona Mataki Pau Tambadu Tarami Asuna Mama Mata Nido no minaring the how to Milak to a head tunglary. I know a Munbama period than Hide. Oh, I do need a na. I na la, Pomatam than a quay no to Naram Labadi, I am the Nungai, Namana Sakari and Narami. That Hana Morama Taraga how to be the Pamu Hirami and do the Gihanglay. But I said, we see an idea. A Sidina Koi Nimbana, a Sidala, Pani, Tabakari, Shulate, Sumna, Koita Buning, Bagini. Radhana Madugi, Masagi, Mamangi Watam, Maduda Hotombi, that Amutam Lami, Atai, Todopawana, Mangi Wang, Anarambani, Haina Hirami. Mamagi Walu, Ranjina Hotombi, the Hirami, Mahutombia, Nasi Dililaying Lucidana. Kari Tabagle, Korean Hindi, quite a lecro, Nayum the Satpak Akira Basu. Ranjina Lilagi wa Haibata, the Mani Ado, Imung the Gitoratuna, Hirami. About Tombia, I quay about you, I Susakani, Nansuma City, Salusi. I did Madame Duda
ngalingay matamdadi magi mapuroy ba pokwa mama sida mamong nupiduna abok haiba mingse kaunarami ngasidi pangta gidre imada dum tare radha do taningdabani masana chalusi hai na haibagi damak chatke tawrambani karina mahaki masada kumai yengbadi lairaduna chaba thakko fawo phangdrabani changdrabani adubu masana mathwai nungai khidrabadi haibadagine mahaki awabado masada thoina khanganing dabagi chatsi haina haibada yarambani mamauna hautombida wa haiba hek loibaga asumna radhana hairei nakoina di chatsi hairi adubu kari lilano tawgadawri badubo ranjina adudagi khumdai gaura lilani gaura lila haisi mahaprabhugi lamboi bagi mama mapa thadokhiba aduna prabhu lamboi bagi matang du yamna matam amada yamna maming chatpa machangsina dum lai sarakanda adumaina koina gaura lila haise laida kulakta dagi mando achawbada adumaina sanaramba yamsu nungsiba dugumba lilani ranjina mahaprabhu sannyasa dhanma chatpagi matangdu oiramale haina humlami adudagi radhana hautombiromda onsinduna haimi che chalusi nang ngasidi aikoida laikro ai goranga prabhugi warini nang dikari sukhangiroi adu sukhango yamna nungsiba warini radhagi wa sitaraga hautombina nokninglami adubu mapan thongna maupuningi wakhana do gairamde haidi mapan thongna mana nuktaba aduga hautumbina khaliba wakhansiga mama anina aduga yoksabi mama na khaliba wakhana ni se khogi puningda comparison tawraga yengbiu nupi amana macha bu kayam nungsiba ani maki panthungsi karam haina leige habase masidani imagi khwaidagi phajaba mai climax ta leireiba kaino se nungsiba se adum tumina leiraga makoidi yamna haibaduda phai haina hairami nakoina haribado phai haina hakwa hautomina kumi adudagi hanglami lila digada waida sanagadoriba manina kumlai ekhoigi lekai macha singna sanagadoriba nina da macha singna je lekai gi mi mayam sina kumjal lakanda khoigi jagoi haibo da makora kanda ngasagi chaba pilon che lakanda isorgi sakti do aduna ekoina masida yamna sankalpa yam chauna matamduda yamna khoigi nga sak chaba yadaba kaidoba yam principal lei akhoi samak thengna jahui aduna yamna krishna saba prabhu saba sachi saba asa angakpada maitegi archi angakpada akhoi mioibagi pungning muhudana puwangamba adugum laba makhalgi kainoni mahaprabhu si akhoi krishna ki avatar ni aduga kainoni han badana singha sayon khre ani subada chatatra do apur kali duka mahaprabhu ina sayolapa aduna pai lasta aduna mama adagi mai nupi loina thado ga line jakhibado adugi lilatuni makoina harise rajina dudagi nosalami ima tombi ai busu yaw hairami aduda aina thabak sin mankhaduna to horabani asumna ngangna raga ranjitna ticket longna naba thorang tokre ticket ka lore kha thengtaraga ni ticket ka lore isna ahan badadi mandoba chawbamda dum achanba mi singse adwana dum tawrami konhangdadi kitang thengtaraga di ticket ka loraga ulaba aduna makhoi ataina thabak ama tawba changduna lila yengba nangnaba honarami tarani thoisuba tangkak chathajarak numidang waram yorobada chak ising loiraduna ranjit khoi mama macha makhoi mari lila yengba chatlami hautombi do radhagi mapi marol loraga ningthina sethalami makhoi thunglaba khwaigi mamangda makhoigi kaithokuna thamba mafamda makhoi mari phamlure aidi sanabham lila sanabham duda kanamatana hautombi bo hauni haiba khanglamde mahak chandon thinde haiba du mangai chandon di moina hek thinba hangoiba aduga akhoi dhanma du logdragadi chandon thinbagi kitangsu yadaba leigibani akhoi yelongmei matamda dagumba sung hojikal gi chandon thinbadi adu yamna thoksana darabanina
mabu hauni haina mo hena khanglamdre lekai macha mayam chanaba lila oirabasu mirei kai macha mayam laktuna yenglaba chang adu big parami how pangal maitei suna yenglami babu mayam do hai rabadi lila hatu nungai phamthui haiba yai adu nung su nungai rami nimai chanyas nimai se Chinese lila hubalakpada nimai na angang oringai da lila angang orin nimai na angang oringai ge lila matek ama ulami macha nimai bulu na tawba matang adu da makhoi ani na ngangna ba adu wa du taraga thagi thamoi da ranjin na angang oringai da tawkiba thabak sing adu ningsing lami maram adu na mamita mapi matum ta na lilagi nimai da mu ranjit ki mai kai da mu toina yang lami yeng bada ningki jai nimai sari ba angang tu tanau basak aduna mama oi biki thamoi da nuai bagi ithaka iho halami pakhang acho ba pharak laba macha nupa ranjit ko radhagi mamita lilagi nimai sari ba angang macha adugumna urami nuai bagi matungda awa bagi matungda nuai ba lakwa gum radha naha makai waram ba thawai ado sachi sabi aduga nimai saba aduga himan bana nuai rami mahag lilagi sachi na nokpada loina noklami aduga macha ranjit kuna nimai sari ba angang aduda nokpagumna no ini haina khalami onthokpani miyoi bagi wakhal matang asi loiraga loibaga hautombi da mu yenglami hautombi na mapi sinthaduna leirami radhana khalambadi chauraba pakhang amani ranjit kumna chauramle makhoi ani do abayo murti do khena balaite haiba yarami aduna radhana lila damak macha nupa ranjit damu makok kuchaubi phung karami aduga milu ani dagi mapa naidraba pigi chen ama chintharami radhana gyan mangba horakle sachi devi na lemai takta hanimai imagi nimai haina tharo olami radhana makok thak ni ko makai yet oi haina humlami kanagumba babok singna kap khotpa tawraga na lona pi te thok tuna mi bu khanghaloi do bagi tawna ba yawi radhadi mina u hilakini haibagi wakhal macet ama phawga leiramdre adum phong na sachi gi awabada waba yauduna manung mapan cha manana ulami mamana tawriba matawdo ranji suramle mamo mani su hautumbi su radhana tawriba matawdu urami karikumbata na yekpa matamda tawba thawdo oirabadi makhoi mayama karino haina gadabani adubu lilagi rasta luktuna tawri male haiduna kana matana yengbadagi hena radhada walang ama tahanglamdre manina hautombi dudum hanglami abok tombia nangdi kaidore kaptrabadia ngasai nungaiba matamdadi kaptuna leibada momon noktuna hautombi na manida yenglami ngahak leiraga wahai aina kaptababu hairi barai bema mani ne abo mi khwaina kapnaba matang asida haibani ibema manemdagi inemdagi laibak nate isorgi mama sachi devi phawgana macha khainabagi awaba phangi masi khalubada inemi pungning tapthaba yaine nungai babu ine aduna nine inemna kaptabadi manina haiphet nophet tawraga manem ani dugi phibam khalladuna asumna amuk hautombi da hairei abo miyoi ba haibase posak amatabu mieng chap manana yengba ngamde magi wakhal matung ina chapba wa oinare lilagi chen so dum matelami asum sanarapana lilagi matang kadai yausilaklabage haibase nimaina lamboiraga mama sisi devi khoiramba matang adu yoragle mafam marang khangdaba makai macha kainabagi maina kanna chaktuna leiraba thamoi puduna leirambi sachi macha nimai amuk hanna ubu phangle haiduna macha abu amuk mutkiduna nungairamba adu nokla duna macha nimai bu kola duna tawbudu ubadara dagi thamoi manungda tana sachi devi nungaibadu haurami adugi kudamdi radhagi machin banda tangna phanglabam momon minok amatang uba phanglami
Radhana Khanjarami Ranjit Pumagi Makutagi Munkrabasu Amuk Halakuna Ima ay lagle Hairagani ko Haina on Tupani Nongpokta Numitolokpan Nongchupta Aduga Nongchupta Tolokpan Nongpokta Uba Pangdabagum Radhagi Matinbanda Numitopagum na Momon no Komino Amanangalaba Ngalaga Hautumbi Maitong na nong nakupagumpi na talaba milu anido Mating Krak kang laba matinba na panglami he mamangal anina amatta oy na phajayda na koy ni hililase na koy ni gi masaktak pa kurjay pai bang amba kabi aduga turi hai bang amba lai pado mapong mahayan jarabani manina madu puna makurami papuning daloy na maghanjilami loksing may iglami Ranjit surami mana ning batunglami mamara dhana maga kaina gani haiduna Ibani sida khanduna leiribado Bhagavan na tamkrabana mi na tingbang ambanate aduna di waruduna kanade haiba wakalase mamara dhagi puninga choida na kallaribani haina ninglami Kapa nopa kapa radha hautombi radha Fajana silamidago miyoibagi punchi asum haina kalladuna ranjitna lila loirabada makoy mayamga loina duna mayunda halaklami Yumi Oraga Radhana Hautombiga Mangonda Kongkut Hamna Wari Sarami Hautombina Hare Ibema Nang Aina Waru Dunakana de Line Tambani Radhana Kumrai Sia Jumida Sati Mata Nimai Bukaya the Luna Tojakraba Adu Tamtiraba Matamna Patatuna Nimai Buku Dunasati Ekushudu Mangai Ise Nang Aina Nangna Haibaguna Waru Dunakana de Ne Makoy ani asumna hainaraga magi mafamda tumba changna khare asumna chapter ani sin loisalaba matungda tarani thoi suba chapter simaga chathajarak lage numit mari mangani chat khare adugi matungda noma Krishna Chandrana mamak nupa Ranjit pu mi tharakuna kaurami Ranjit chu maku boki manak chatuna thunglui aidi maku bo manakta Chakre, mahang na pamduna ng haglay raba matungda Krishna Chandra na hari makuboksina. Tunga, iku thawai yam na nungaire, nang naahalaman gi mari makong kiri hai basi ontong na nungai kare. Adubu baradi kadayaw re. Kari kumni hai ba mapam khanglamde kari mata mapam khangde hai raba su na duna lari ba makubok tugi thawai nungai roi dawri. Mana di koi thi ba di tawjara ba su langlang langjin ama phawba phangba laitri. Awoy bangang lurabasu makuboki anaba henjen gadauri minamba oirabasu makuboki nungai na bahaduna sem thaguna kumlami paratang kaya madi yoksilagle khara leiraga di phangadra haina ninje magi pakuma chita abada yamna nungai rami magi asa thungjaragani haina ningkhirami aduga asumna hare kanna thijilu asi hairaga magi nupi patma da onchilla duna hare Makuna hari basi chumi bungo Asuyam na chawba angamba ama oina leiraga mina pitat patat pa matani haiduna kina ngang na bado iniyam koy tita bangam lamde ay mane pokuna mo no sala iba makoy ani sa thoksa ning ba pusel adu ubada ranjit na kari su khalamde pitat patat pa macha amana ning thau phau bo oibe yai haibase ranjit na khangdaba natte Atum oinamak makoy matawduda mana haraubasu tawramde chawbasu tawramde oina makoy watadu thogat pasu phanglamde karina hujik phawba langla langjin ama phawba phangba ngamdri thogat padana kana basu natte langla langjin piba ngamba adutana magi thogat pa yagadabani adumaku mane makugi mathai wahalloduna kana de khanduna asumna hairami yamna nungai jare kubu khogi wata bada Mapam marang khangdaba macha amani haiduna kanamatana aibu bebhar tawbiroi dawbani adumna aina kanna thiba lakna jaribani Krishna Chandra do mamang pagi wa tabada nungaira duna masa ngamdaba maram he haiduna na he duna hak leirami padma na mapuroi bagi masa nala duna na heri bedo yang lami Ranjichu nahiriba makubok tira munna yang laduna sakpam hanjin na pamlami. Matam tanda sida manina hatu
habu hatu changlakuna chithi ama ranjita pirare chithi adudi mani di para duna marol khangla duna hairei wa pumba hautombi da leire ma unaraga thabak loina thokani chithi ado mani di para duna marol loina khangla duna hairei Krishna Chandra ga Padma ga ha kari haiba hairaga hairei pau chithi do adu dachi Ranjina chithi adu phatok duna taping parami mane makusu taping tarami mani na nungsa mapi pi kam la duna lep duna makoina tawriba matawdo yenglami chithi marol singdi ibungoranji nangna wana thibada karimata phangdraba male nangna palem banthau anigi makong mari thiri haina taba kuire adubu nangi bicharbati gi budhina thokpa ngambara yenge haina matamasu kuibase ngairakpani nangna thidringaida nahalna taklagadabani adubu radha amadi megha chandrana wagani khanbadagi taktabane marol pumba khange harabadi hautombi bu chaptuna hangu mahakna tau yadrabadi nangi upai leitre nangu mateng pangba mi ama chithi asi he tabada Krishna Chandra do asagi upai thakta tonglami aduga taping na hairei thile hujingmak chalo hautombi du thiu mahak phanglaga wa punama khanglagani hautombi na soidana khanglamgani haiba Krishna Chandra na lawriba karigino karigumba amana ranjit pulangna ge haiduna tawramlabadi karam tawgani haiba mahak khanthaba ngamlamde chithi marol tabda mahak na hairami hautombi phanglaga wa punama khangani mana khanglamdrabadi khangi hayu haidaba yade haina thanagi wahangdawna huduna hangadara hautombi na ranjit ki mama mabagi wa khangani haibase chithi chinattana tai karima leiri hainaba mahak khanthadaba karigino khangningbagi mayaina thunglaba upai amabu khwaidagi athoiba soidaba upai ni haina lobadagi Krishna Chandra na chithi adu yamna kanna thajarami Padma su chithi adu mapuroiba dawna yamna kanna thajarami aduga sumna hairei hautombi gi mayung khangdara na khoidia ranjina khangi hairami Krishna Chandra na adudi nuaibana loiramle mahakna narambadi mamang nupagi damaktani adubu mana ningba soidana thunglagani haibadagi nungai man khidudana masado soli haiba kaupre anaba pharaduna akanba amagumna tawragle hautombi thiruna baranji tabu thakraga pau tage haina ngai duna leibaga pandam nakhre ngai ngamdraduna phamde hogolakduna phamlaga hairei chachi khillanu aisu yauna makoi da yaurasi asi hairaduna Padma da phirol puthokna na baya thang pirami Padma su khamge la ke ninglam dare mana hena khoranglamle makoi animak chattuna megha chandraga radhaga hauraga hautombi buthi ba chaninglamle maramasina mapuloi bana hairakpa ga phuk hogatuna phirol puthoragle mahaksu mapi marol honglure asum tawduna makoi mari thuna yangna ranjit khoigi mayum pangla masidang asigida maktadi puna mapu ai khuramjarage loisanjarage baba aduga mathangi thangjada amu chathaja asumna puna mapu amu hana khuramjarage Imana si chapter 12 pau pabikre aduga mathangi Saturday da koi namuk ngaiminarasi akoigi ngasigi program asi comment lokhatjadringaida yamna nungsiba point family of Rajkumar mingoina panjarabada Rajkumar Shitaljit Singh gi masu mayamna thabirakpa even great grandchild na thabirakpa point khara lanthokjage masigi akoigi program sida masina ahanbani akoina writer gi yamna nauriba grandchildren great grandchildren mayamna savings thiraga tharakpa sida akoina book club se tawrakpa kanda akoina sahitya si khangdabase khangminase haibasida
ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯁꯨꯃꯥꯏꯅ ꯊꯤꯔꯛꯄꯁꯤ ꯎꯕꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ encouragement ꯑꯃ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯃꯩꯇꯩꯂꯣꯟꯁꯤ ꯄꯥꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯤꯕꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯜꯆꯔꯁꯦ ꯂꯩꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯐꯖꯔꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯩꯒꯅꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯄꯨꯝꯅꯃꯛꯅꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯒ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯗꯣꯝꯅ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯇꯧꯖꯕ ꯀꯥꯟꯗ ꯆꯣꯡꯊꯣꯛꯄꯤꯔꯛꯎ ꯑꯉꯥꯡ ꯃꯌꯥꯝ ꯁ꯭ꯄꯦꯁꯤꯐꯤꯀꯦꯜꯂꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁ ꯑꯩꯈꯣꯏꯅ ꯏꯟꯁꯄꯥꯌꯔ ꯇꯧꯔꯀꯥꯟꯗ ꯃꯣꯏꯗ ꯁꯩꯔꯦꯡ ꯊꯤꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯤꯒꯨꯝꯕꯁꯤ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯑꯃꯨꯛꯀꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯥꯕꯤꯔꯛꯄ ꯃꯌꯥꯝꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯗ ꯑꯩꯍꯥꯛ ꯄꯨꯈꯠꯆꯔꯛꯀꯦ ꯌꯥꯝꯅ ꯅꯧꯔꯤꯕ ꯑꯉꯥꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯁꯇꯔ ꯈ꯭ꯋꯥꯏꯍꯦꯟꯕ ꯊꯣꯛꯆꯣꯝ ꯀꯩꯁꯥꯝꯄꯥꯠ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏ ꯒ꯭ꯔꯥꯟꯁꯟ ꯑꯣꯐ ꯑꯥꯔ ꯀꯦ ꯁꯤꯇꯜꯖꯤꯠꯅ ꯑꯍꯥꯟꯕꯒꯤ ꯄꯣꯏꯝ ꯑꯁꯤ ꯊꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯨꯈꯠꯆꯔꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛꯅ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯃꯨꯛꯇꯪ ꯊꯥꯕꯤꯔꯛꯎ ꯑꯩꯒꯤ ꯏꯃꯤꯡ ꯈ꯭ꯋꯥꯏꯟꯕ ꯊꯣꯛꯆꯣꯝ ꯑꯩ ꯀ꯭ꯂꯥꯁ 6ꯇ ꯇꯝꯖꯔꯤ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯩꯒ ꯏꯙꯧ ꯔꯥꯖꯀꯨꯃꯥꯔ ꯁꯤꯇꯜꯖꯤꯠ ꯁꯤꯡꯍꯅ ꯏꯕ ꯁꯩꯔꯦꯡꯅꯤ ꯁꯩꯔꯦꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠ ꯉꯁꯤ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠꯅꯤ ꯃꯤꯇꯩ ꯃꯥꯏꯊꯤꯕ ꯅꯨꯃꯤꯠꯅꯤ ꯃꯤꯇꯩ ꯂꯤꯡꯖꯦꯜ ꯏꯀꯦꯡꯗꯤ ꯋꯥꯋꯥ ꯆꯦꯟꯖꯈꯤꯕꯅꯤ ꯕ꯭ꯔꯤꯇꯤꯁ ꯁꯛꯇꯤ ꯏꯄꯥꯛ ꯎꯠ ꯅꯤꯡꯇꯝꯃꯨꯟꯕ ꯂꯥꯛꯈꯤꯗꯣ ꯃꯥꯏꯊꯤꯔꯁꯨ ꯎꯠꯆꯈꯤ ꯈꯣꯡꯕꯥꯟ ꯅꯤꯡꯇꯝ ꯂꯤꯡꯖꯦꯜꯗꯣ ꯏꯇꯤꯍꯥꯁ ꯆꯦꯖꯪꯗ ꯃꯌꯦꯛ ꯂꯥꯅ ꯏꯈꯤꯗꯣ ꯃꯩꯇꯩ ꯖꯥꯇꯤ ꯑꯄꯤꯛꯈꯠ ꯂꯤꯡꯖꯦꯜ ꯐꯅ ꯐꯕꯗꯣ ꯈꯣꯡꯖꯣꯝ ꯄꯔꯕ ꯑꯁꯩꯕ ꯁꯛꯆꯩ ꯈꯣꯡꯖꯣꯝ ꯂꯥꯟ ꯃꯩꯇꯩ ꯂꯤꯡꯖꯦꯜ ꯎꯕꯗ ꯕ꯭ꯔꯤꯇꯤꯁ ꯅꯨꯡꯁꯥ ꯑꯊꯧꯕ ꯉꯛꯂꯗꯨꯅ ꯄꯥꯜꯍꯟꯈꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯅꯤꯡꯇꯝꯕ ꯃꯥꯂꯦꯝ ꯃꯥꯒꯤ ꯃꯐꯝꯗ ꯀꯥꯔꯕꯁꯨ ꯂꯣꯏꯄꯣꯠꯇꯣ ꯖꯒꯠ ꯃꯥꯡꯗ ꯎꯞꯉꯝꯈꯤ ꯃꯩꯇꯩ ꯂꯟꯅꯥꯏ ꯄꯥꯟꯕꯗꯣ ꯈꯣꯡꯖꯣꯝ ꯂꯥꯟꯐꯝ ꯂꯝꯗꯝꯗ ꯊꯋꯥꯏ ꯀꯠꯄ ꯑꯊꯧꯕ ꯅꯈꯣꯏꯒꯤꯗꯤ ꯂꯝꯖꯦꯟꯗꯣ ꯆꯦꯟꯁꯤ ꯑꯩꯈꯣꯏ ꯈꯣꯠꯈꯣꯠꯄ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯅ ꯆꯦꯟꯁꯤ ꯑꯩꯈꯣꯏ ꯈꯣꯠꯈꯣꯠꯄ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯅꯕ ꯆꯤꯡꯕꯨ ꯇꯝꯕꯨ ꯑꯅꯤ ꯄꯨꯟ ꯂꯤꯡꯖꯦꯜ ꯃꯥꯡꯍꯟꯒꯅꯨ ꯁꯤ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝ ꯏꯁꯥꯏ ꯄꯨꯟ ꯀꯠꯁꯤ ꯙꯔꯃ ꯂꯣꯟ ꯄꯨꯝꯕ ꯃꯅꯤꯄꯨꯔ ꯄꯂꯦꯝꯗ ꯃꯥꯒꯤ ꯈꯣꯡꯂꯥꯟ ꯂꯥꯟꯕꯗ ꯃꯄꯨꯛ ꯐꯥꯅ ꯆꯠꯅꯕ ꯁꯛꯇꯤ ꯃꯥꯒꯤ ꯀꯣꯂꯣꯏꯗꯤ ꯑꯌꯨꯛ ꯑꯦꯜꯍꯧ ꯑꯦꯜꯈꯣꯡꯗ ꯁꯛꯁꯤ ꯃꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯅꯨꯃꯤꯠ ꯌꯥꯆꯪ ꯂꯥꯏꯅꯤꯡꯗ ꯌꯨꯅꯤꯇꯤ ꯏꯁ ꯁ꯭ꯇꯔꯦꯡ ꯂꯦꯠꯁ ꯁꯦꯚ ꯑꯋꯔ ꯃꯗꯔꯂꯦꯟड ꯊꯦꯡꯛ ꯌꯨ
ꯑꯩꯒꯤ ꯃꯤꯡ ꯁꯒꯣꯜꯁꯦꯝ ꯇꯥꯏꯅꯥ ꯗꯦꯕꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯗꯧꯕꯨ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ ꯚꯣꯏꯁ ꯑꯣꯐ ꯐꯥꯏꯟꯗꯤꯡꯕꯨ ꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃꯁꯨꯡ ꯅꯦꯅꯦ ꯃꯣꯅꯤꯀꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯗꯥꯏꯗꯅꯣ ꯅꯪꯒꯤ ꯏꯁꯩ ꯀꯗꯥꯏꯗꯅꯣ ꯅꯪꯒꯤ ꯏꯁꯩ ꯁꯛꯆꯒꯦ ꯊꯋꯥꯏ ꯄꯦꯟꯅ ꯍꯣꯠꯅꯕ ꯋꯥꯠꯄꯅ ꯃꯈꯥꯛ ꯂꯩꯍꯧꯕꯗꯣ ꯊꯣꯛꯍꯟꯕꯤꯅꯨ ꯑꯩꯒꯤꯗꯤ ꯅꯪꯅ ꯊꯤꯖꯒꯦ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯪꯒꯤ ꯏꯁꯩ ꯑꯗꯣ ꯆꯤꯡꯗ ꯃꯥꯟꯗ ꯄꯥꯠꯇ ꯇꯨꯔꯦꯟꯗ ꯂꯩꯔꯝꯕ ꯃꯐꯝꯗ ꯍꯩꯅꯕ ꯇꯝꯖꯅꯤ ꯄꯦꯟꯅ ꯁꯛꯂꯒ ꯌꯨꯝ ꯍꯟꯖꯔꯛꯀꯅꯤ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯏꯝꯅꯤ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤ ꯏꯁꯩ ꯍꯥꯏꯕ ꯄꯣꯏꯝ ꯑꯁꯤ ꯁꯒꯣꯜꯁꯦꯝ ꯇꯥꯅꯤꯌꯥ ꯗꯦꯕꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯏꯝꯅꯤ ꯑꯗꯨꯒ ꯄꯣꯏꯝꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯏꯁꯥꯃꯛꯅꯗꯤ ꯍꯥꯟꯅ ꯄꯥꯖꯗꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯇꯦꯜꯂꯀꯥꯟꯗ ꯃꯤꯅꯤꯡꯅ ꯊꯜꯂꯕ ꯄꯣꯏꯝ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯩ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯛꯆꯒꯦ ꯑꯥꯔ ꯀꯦ ꯕ꯭ꯔꯖꯦꯁ꯭ꯋꯔꯤ ꯗꯦꯕꯤ ꯃꯁꯥꯃꯛꯁꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯒ꯭ꯔꯥꯟ ꯗꯣꯇꯔ ꯑꯣꯐ ꯑꯥꯔ ꯀꯦ ꯁꯤꯇꯜꯖꯤꯠ ꯁꯤꯡꯅ ꯃꯥꯒꯤ ꯊꯥꯕꯤꯔꯛꯄ ꯄꯣꯏꯝ ꯑꯁꯤ ꯇꯥꯟꯊꯣꯛꯆꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯐꯥꯏꯟꯗꯤꯡ ꯗꯤ ꯚꯣꯏꯁꯀꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯏꯃꯥꯏꯕꯦꯝꯃ ꯑꯃꯁꯨꯡ ꯏꯅꯥꯎꯅꯨꯄꯤ ꯃꯣꯅꯤꯀꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯅꯤꯁꯨꯕꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯒꯥꯏꯗꯧꯕꯨꯁꯨ ꯃꯁꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯍꯨꯝꯁꯨꯕꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯅꯣꯛꯆꯔꯤ ꯑꯩꯅ ꯉꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯊꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯥꯡꯑꯣꯏꯅꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯏꯒꯥꯏꯗꯧꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯖꯍꯧꯕ ꯈꯇꯪ ꯋꯥꯍꯩ 5-10 ꯊꯝꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯒꯥꯏꯗꯧꯗꯤ ꯃꯁꯨ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯝꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯇꯝꯕꯤꯔꯝꯗꯦ ꯏꯒꯥꯏꯗꯧꯅ ꯍꯥꯏꯕꯁꯤ ꯑꯣꯏꯗ ꯄꯥꯠꯇꯕ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟ ꯑꯩꯈꯣꯏ ꯉꯥꯡꯕ ꯌꯥꯗꯦ ꯅꯣꯡꯃꯒꯤ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯁꯨꯔꯖ ꯄꯨꯖꯥ ꯀꯠꯄꯗ ꯑꯩꯈꯣꯏ ꯑꯁꯦ ꯅꯣꯡꯃꯗꯤ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯒꯗꯤ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯂꯩꯔꯔꯣꯏ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯒꯅꯤ ꯑꯗꯨꯒ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯄꯨꯅꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯏꯒꯥꯏꯗꯧꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄꯥꯛ ꯆꯥꯎꯔꯕ ꯁꯃꯨꯗ꯭ꯔꯒꯨꯝꯂꯕ ꯏꯄꯥꯛꯀꯨꯝꯂꯕ ꯑꯁꯤꯒꯨꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯪꯒꯩ ꯄꯨꯀꯩ ꯃꯌꯥꯝ ꯑꯃ ꯏꯒꯥꯏꯗꯧꯅ ꯊꯝꯕꯤꯔꯝꯕ ꯑꯁꯤ ꯃꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯗꯁꯨ ꯈꯨꯗꯨꯡ ꯏꯟꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯏꯒꯥꯏꯗꯧꯒꯤ ꯑꯁꯤꯒꯨꯝꯕ ꯃꯁꯤꯒꯤ ꯇꯥꯡꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯏꯒꯥꯏꯗꯧꯒꯤ ꯁꯩꯔꯦꯡ ꯃꯆꯥ ꯑꯃꯇꯪ ꯊꯤꯖꯕ ꯐꯪꯕ ꯑꯁꯤ ꯑꯩꯒꯤꯗꯤ ꯁꯔꯒ ꯈꯨꯠ ꯂꯥꯡꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯗꯨ ꯉꯁꯤ ꯏꯒꯥꯏꯗꯧꯅ ꯏꯕꯤꯔꯝꯕ ꯁꯣꯛ 1994ꯒꯤ ꯇꯥꯡ 10 ꯊꯥ 3ꯇ ꯀꯦꯇꯨꯀꯤ ꯀꯧꯕꯤ ꯑꯁꯤꯒꯨꯝꯕꯤ ꯂꯩꯔꯥꯡꯒꯤ ꯃꯔꯝꯗ ꯏꯕꯤꯔꯝꯕ ꯁꯩꯔꯦꯡ ꯑꯁꯤ ꯇꯣꯜꯂꯕ ꯃꯁꯨ ꯑꯥꯔ ꯀꯦ ꯃꯅꯣꯔꯟꯖꯅꯤ ꯕ꯭ꯔꯖꯦꯁ꯭ꯋꯔꯤ ꯍꯥꯏꯅꯁꯨ ꯀꯧꯕꯤ ꯑꯩꯅ ꯊꯤꯖꯒꯗꯧꯔꯤꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯃꯌꯥꯝꯕꯨ ꯅꯣꯛꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯦꯇꯨꯀꯤ ꯍꯥꯏꯕꯤ ꯂꯩꯔꯥꯡꯒꯤ ꯀꯦꯇꯨꯀꯤ ꯇꯤꯡꯈꯪ ꯄꯥꯟꯕ ꯅꯅꯥꯅ ꯅꯁꯥ ꯅꯎ ꯌꯣꯝꯁꯤꯟꯗꯨꯅ ꯂꯣꯠꯆꯧ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯊꯤꯕꯅ ꯅꯇꯨ ꯅꯥꯃꯇ ꯇꯦꯛꯇꯅ ꯐꯪꯒꯅꯤ ꯁꯣꯏꯗꯅ ꯃꯥꯂꯪꯕꯅ ꯇꯥꯛꯇ꯭ꯔꯕꯁꯨ ꯅꯁꯥꯅ ꯑꯗꯨꯝ ꯇꯥꯛꯆꯔꯩ ꯅꯅꯝꯅ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯃꯤ ꯑꯗꯨꯇꯅ ꯊꯤꯔꯅꯤ ꯑꯀꯤ ꯑꯈꯪ ꯊꯥꯗꯨꯅ ꯅꯥꯒꯤ ꯆꯤꯟꯅꯔꯩ ꯁꯝꯖꯤꯒꯤ ꯁꯝꯖꯤꯔꯩ ꯅꯠꯇꯦ ꯍꯥꯏꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯃꯠꯇꯅ ꯁꯣꯟꯗꯦ ꯀꯥꯟꯅꯗꯕꯤꯅꯤ ꯍꯥꯏꯅ ꯅꯁꯛꯅ ꯅꯇꯧꯅ ꯅꯅꯝꯅ ꯅꯒꯨꯟꯅ ꯆꯟꯅꯔꯤ ꯆꯟꯅꯐꯝꯗ ꯂꯥꯏꯒꯤ ꯂꯩꯁꯦꯝꯒꯤ ꯑꯅꯤꯡꯕꯕꯨ ꯇꯥꯍꯟꯗꯦ ꯈꯛ ꯑꯔꯦꯝꯕꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛ ꯁꯩꯔꯦꯡ ꯊꯤꯕꯤꯈꯤꯕ ꯑꯥꯔ ꯀꯦ ꯕ꯭ꯔꯖꯦꯁ꯭ꯋꯔꯤꯕꯨ ꯊꯥꯒꯠꯆꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯩꯔꯦꯡ 3 ꯑꯁꯤ ꯂꯧꯈꯠꯆꯕꯅꯤ
ꯑꯗꯨꯕꯨ ꯁꯩꯔꯦꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯇꯩꯁꯨ ꯊꯥꯒꯠꯄꯤꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯇꯝ ꯆꯥꯅ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯅꯪꯍꯧꯗꯕ ꯇꯦꯛꯅꯤꯀꯦꯜ ꯗꯤꯐꯤꯀꯜꯇꯤ ꯈꯔ ꯂꯩꯕꯗꯒꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯂꯩꯔꯤ ꯑꯩ ꯑꯝꯇꯪ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯑꯣꯏꯅ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯁꯤꯗ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯗꯨꯁꯔꯤ ꯒꯣꯄꯥꯜ ꯁꯤꯡꯅ ꯃꯁꯨ ꯃꯌꯥꯝꯅ ꯊꯤꯔꯀꯥꯟꯗ ꯊꯥꯕꯤꯔꯛꯄ ꯄꯣꯏꯝ ꯃꯌꯥꯝꯅꯤ ꯍꯦꯛꯇ ꯄꯤꯛꯆꯔꯁꯤ ꯎꯕꯗ ꯑꯩꯅꯗꯤ ꯍꯧꯖꯤꯛꯁꯤ ꯊꯥꯗꯣꯛꯆꯅꯤꯡꯉꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯑꯦꯞꯁꯤꯅ ꯐꯦꯁꯕꯨꯛꯇꯒꯤ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯕ ꯀꯥꯟꯗ ꯁꯥꯎꯟꯁꯦ ꯌꯥꯗꯕ ꯑꯗꯨꯅ ꯃꯊꯪꯒꯤ ꯋꯤꯛ ꯐꯥꯎ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯄꯤꯛꯆꯔ ꯑꯁꯤ ꯑꯩ ꯖꯨꯝ ꯑꯥꯎꯠ ꯇꯧꯖꯔꯛꯀꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯤꯛꯆꯔ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯒꯠꯄꯤꯔꯛꯏ ꯁꯥꯎꯟ ꯑꯁꯤ ꯇꯥꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯝꯇꯪꯗꯤ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯁꯥꯎꯟꯁꯤ ꯐꯖꯅ ꯃꯊꯪꯒꯤꯗ ꯊꯥꯖꯔꯛꯑꯒꯦ ꯑꯩꯍꯥꯛꯅ My name is Rajkumar Shitaljit and I'm going to recite my Okay, sounds pai hainadi confirm tawbirei taragadi aihak zoom out tawraga among amta thazarake yamna nusiba poem great grandchildren na oigadoribani mana thabireise Abi idea hello ne. My name is Rajkumar and I'm going to recite my great grandfather, Archbishop Sitaljit Singh, poem My Papa. Me oina papa mapapasi panadolo maida, amusukapi, amusukapi panadolo maida. Thank you. Kurang dari kami begini memang kau ai pakar dia mereka lagi ai papa kami memang dia waktu Hello. Kemarin waktu Devi Kawi, ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗ ꯎꯄꯨꯔꯦꯟ artist Sitaljit Singhꯅ ꯏꯔꯝꯕ ꯑꯩꯅ Paro. Kuirene tarana pao. Aku kawin ng buti karong kananga ay nang kanan naga partita lahat na oily at nang quality tikwa ay half na oily ay
Kanbada Tukera, Kanda Kanda, Kota Kota, Kamba Mata Kutuba, Maybe find the book from the deep. Taiwan Young Haida, Hanavan Kotara. Untuk masuk hanya tak kabar yang Tiki Tokli Anita Sanjada Awal Tanah Tiki or Ba Dari ay morning doon ng kami ay pagkakil siyang nakaya ini ay ipapali kami yung nang doon sa marching kami mga doon ate nati din kami ako si ikaw po rin ate Sitojit Singh ay iyaba sa yan kami ay na pwede na itawag na pa padubukaw na nilang siti hindi karang sarang ba ay Nahak oli ng party pa ay haka na oli ay sama na pala ay kining Rajkumar na nasi ay natin sila nagba sa iyo nasi panutala kung tayo hadi ka sa iyo nasi ako ay ito Rajkumar Shitaljit na ibang ba ano yung nasa iyo di magitra naman sa alat Magsilalang ajo tama naman kung ulang mini mahal na pokan yung dami. Pataw adi ko wala dari ko rin hali na. Azo long do kondo na ulang mini kisna. Tadi mataw ko ko nang nataw na kasi. Kanda taw ba laga cinta ko libasi. Kawara na hago iti sari nan lan ko na to lan pa mo to. Pagsang gani mo to ba den ko ya ma. Man thare haira like no holy puzzle with haira down with haira sirabadi pokade pokade shiri soi da ba thauko ko ba thauko kari khaluri bano pamna bana haku ko da kuna ma kai khalo gandhi ba ni na ki haira ni chat ko pamda na boy tu boy ko yesu man na ko yo dijet na ga ni ka na ko ko ka ma ko khando ka ma ren haku Dama mangga buat dama kali satu. Tapi sina otara sabunya kawada bilang dia kum na sabu sukan. Ongai tana iham ongai sina sabu. ꯑꯩꯍꯥꯛ ꯌꯦꯡꯖꯕꯗ ꯆꯤꯊꯗꯅ ꯊꯥꯗꯣꯛꯆꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯁꯥꯎꯟꯁꯤ ꯑꯩꯅ ꯗꯥꯏꯔꯦꯛꯂꯤ ꯐꯦꯁꯕꯨꯛꯇꯒꯤ ꯁꯦꯌꯔ ꯇꯧꯕꯅꯤꯅ ꯈꯤꯇꯪ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯇꯥꯅꯤꯡꯗꯅ ꯉꯁꯤ ꯁꯦꯌꯔ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗꯁꯨ ꯑꯃꯨꯛꯀ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯄ꯭ꯔꯦꯁꯤꯌꯁ ꯑꯣꯏꯕ ꯄꯣꯠ ꯊꯝꯕꯤꯔꯝꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯑꯃꯨꯛ ꯄꯥꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯕꯁꯤꯅ ꯑꯦꯟꯀꯔꯦꯖꯃꯦꯟ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯕꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯖꯦꯅꯦꯔꯦꯁꯟꯁ ꯑꯥꯐꯇꯔ ꯖꯦꯅꯦꯔꯦꯁꯟꯁ ꯂꯩꯍꯧꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯍꯧꯖꯩ ꯃꯁꯤꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯅ ꯊꯥꯒꯠꯆꯔꯤ 1001 ꯊꯥꯒꯠꯆꯔꯤꯒꯤ ꯈꯨꯗꯣꯜ ꯃꯆꯥ ꯑꯃꯃꯝ ꯄꯥꯔꯇꯤꯁꯤꯄꯦꯟ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯖꯔꯛꯀꯅꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯃꯣꯃꯦꯟꯠꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯏꯆꯥꯁꯤꯡ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯤꯕꯤꯔꯛꯄꯗꯨ ꯇꯥꯕꯗ ꯏꯃꯥꯗꯤ ꯀꯔꯤ ꯐꯥꯎꯕꯤ ꯏꯃꯥꯅ ꯃꯗꯨꯒꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯩ ꯑꯗꯨꯒ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯁꯨ ꯌꯥꯝ ꯑꯣꯏꯖꯩ ꯃꯔꯝꯗꯤ ꯏꯆꯥꯅꯁꯨ ꯑꯃꯨꯛ ꯏꯁꯨꯅꯁꯨ ꯑꯃꯨꯛ ꯁꯨꯙꯥꯛꯅꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯥꯏꯖꯧꯒꯤ
ꯃꯍꯥꯛꯅ ꯆꯨꯝꯅ ꯇꯧꯖꯔꯝꯕ ꯀ꯭ꯔꯤꯁꯅꯒꯤ ꯚꯛꯇ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯩꯗꯣ ꯑꯗꯨ ꯏꯁꯣꯔꯅ ꯄꯤꯕꯤꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯪꯖꯩ. ꯃꯈꯥ ꯇꯥꯔꯛꯄꯗ comment khara lokhatjage any imana aina comment si lokhatrinaida any additionally hainingba leibibra ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤꯁꯨ ꯍꯥꯏꯅꯤꯡꯕꯗꯤ ꯀ꯭ꯂꯣꯖꯤꯡꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯍꯥꯏꯖꯔꯒꯦ ꯃꯔꯝꯗꯤ ꯅꯍꯥꯟꯃꯨꯛꯀꯤꯗꯁꯨ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯈꯤꯗ꯭ꯔꯕꯅꯤꯅ ꯀꯃꯦꯟꯁꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ. ꯃꯁꯤꯗ ꯋꯥꯍꯪꯒꯨꯝꯕ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯁ꯭ꯇꯦꯁꯟꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯅꯩꯅꯃꯤꯟꯅꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ. lagi yengbiriba pumnamaknasu ngasigi program sigi comment question adagi thagat wahai akoin encourage tawminasi specifically akoigi younger generation yang oiriba angangsingna ngasi sering pathokpibase moigi pukning thaugatpagi comment thagatpirau haina aihakna su amuk remind tawjari. Lokhatjage comment ahanbada maibam Bhaneshwarina khurumjari haina haibirai don laishram na love yam thabirai Sukhada Pal Victoria RK Ibohal na khurumjari thabirai Bijoy Tongbram Singh na tajari from Bijoy Thangadagi ni hain haibirai Don Laishramna Aidi Nungtigi Yengjay Jegisi Yamna Nungaijay Haina Ibirai Akoy Yengo Smaina Ahan Laman na Ibiramba Saireng Matek Adagi novel Sigumba Mayam Se Paminaragadi Akoygi Pot Si Hena Khangba Ma Oygani Aihakna Chawjarakpada Sigumba Se Taraktri Se Kayginoin Aina adugumba question se hanna hanjabani adubu jikti technology si amna nungairabanina akoina thira kanda masi share tawraga taminasi amna nungaibani akoina 1940s te iramba potse hujik nungaina akoina tajaba phangbase sini taminasi thiminasi Channing oinamna khurumjari haina ibirai Roshan Kumukchamna khurumjari haina ibirai Arif Aribamna khurumjari pumna makpu haina ibirai Sagol Sem Sunita na khurumjari haina ibirai Sashikanta Hidang Mayumna pumna makpu khurumjari haina ibirai Santa Brahmana Hare Krishna haina ibirai Debala Devi na khurumjari haina ibirai Thaunaujam Sam Singh hana watching from Guwahati India haina ibirai yamna nungsi akoina mafam-mafamgi palakpasida akoise kadai-kadaida leiraka akoina literature sina akoise chungsinminabadu hek different place ki mafam tabada yamna nungaiba maphawjai Nirmala Rajkumari na watching from Ahalluk Imphal East haina ibirai khurumjari Nesina last Saturday dasu akoigi program sida sireng thibikre sumain tawdana akoi chomthokpirau akoina hujik se mathangi Saturday da so akoina novel si paba tawjagadawribani aduna adomna tribute piba oina sireng khanbirakanda thabirau akoi miyam khangminasi share tawminasi aduga once akoina masigi reading se leirakanda ayakna hana su panjaki ba khoi library ama sagatpagi hujik platform se tawri aduna akoina any reading finding the voice ki book club ta tawbase akoina maduki specific clipping oirakanda writer sigi page to the magi work oina akoina hapchagani aduna akhoi myam saminasi finding the voice haibasi maga egena akoina front mai oijaragasu back end adom na mateng pambiragadi akoina sagatjariba pot asi amna chawba akoi mayamgi angang mayamgi younger generations na hayeng sumai tawdana akoigi writer leiramba sina kari irami haibada points se mathang oibada different mayam akoi mayamna changminaraga thiminaba mayamgi library da leiraga yamna nungsiba mo oigani haina aina khanjai aigi dream haijaba tare ko
aduna participate tawbirau akhoi myam sagatminasi akhoi myam akhoi gi Manipuri literature Meiteilol si dokhatminasi aina amakasinjari aduna yamna nusina thokpirakpa haitare ko akhoi program ama tawba kanta point si tawsi habde tawsi ne ai thirake ne ka hairaga thabirakpa si yamna nusi aduna nesiku sukhurum jari khangembam macha thauna khurumjari haina ibirai thaunawjam sam singhana ima bu khurumjari haina ibirai Kishan Singh Salamna khurumjari ima haina ibirai ibohalna lay yang phajaba thabirai Prithviraj khwairakpamna khumman punsiba haina ibirai masi ai kitang gyan tadre aidi akhoi si punsiba oyu hai na oina lawjarage Thaunawjam Sam Singhana makata na ibirai a warm tribute to the great Manipuri scholar and educationist R.K. Shitaljit haina ibirai Babi Sorai Samna Wangkhaidagi Yengzari haina ibirai Chan Sagol Semna khurumjari haina ibirai Hamom Pramodna khurumjari ima and thagachari finding the voice Tajari haina ibirai Canada dagini Sumitra R.K. na khurumjari haina ibirai Okram Chanu Hiainuna khurumjari ima amati chebu haina ibirai Rajkumari Setrima na khurumjari haina ibirai Sarat Kumar Loitongbamna chema yamna kuina sahityagi seva tauba ngambikho khurumjari haina ibirai Tenden Moirangchana yamna nungaijai punsi ko imai bema seva yamna ngambikho haina ibirai Sudharani Rajkumarina watching from Kesampat haina ibirai Bhushan Haubamna taking pleasure from Kesampat thagachari fighting the voice kaya da akhoi myamna wari saireng myam si tara kanda akhoi te nungai ba ma phawbado aduna sigumba akhoi na pukning phachang nungai ba si tara gadi akhoi gi state of mind se sisu henkat la kanda akhoi na akhoi gi society si conflicted oi ba thawai nungai da society oi ba akhoi literature na hen nungai ba oi healthy hai ba si masigi comment sina takpani tabada nungai ba pukning harauba dagi nokpa maithongda nokpagi keno mami tarpase adugumba pot sida akoina hena chingchinba oiragadi akoi miyoibasi hena peaceful oiba akoi isa se thawai nungairadi adum peace aise adum magi surrounding da lakpaduni aduna akoi gi sahitya ki program ngasi akoi gai dhauna thambiramba wa myam stara kan akoi na pukning nungai ba oi haibasi tabada yamna nungaijai makata na lokhatjage Thaudam Arun Singh na ima khurumjari yengzariba ai kontha ahalluk tagini haina ibirai nene Jamuna Laisramna ibirai Thambal Marik College dagi Oja L Sarat Kumar ga aihak ka yengzari haina ibirai akoi magi Thambal Marik College si imana tawbiramba yamna aina ngang oiringaida aina yamna nisina nisingjaba college ni masidagi yang ibirai ojam yamna ibirai tabada nungaijai khurumjari Nirmala Rajkumari na ibirai yamna nungaijai wari gi climax yaure Ojana pabatabada hokke henna nungaijai haina ibirai sagi akoigi ima hairiba novel sigi mama macha adagi magi real mother mana adagi feelings mayam adagi maduda description tawkibado madu yamna phajaba aduga akoina yamna tamjaningai oiba adugumba wari machani haina ai thamjage story novel
Makhatana lokachage irabanta achom moirang chana chemagi program makoktagi yeng jahodre ma ibemagi saireng pathokpa nanghodre aduga ichemadi pura lesabi macha malure. Masti wakan nungaibana ni mayamna so dum hangbirei aingwanta do ai si lesabi sunachade angang sunachade ai hujik sahi 40 helabani. Ai cha teenager handak ai cha nupa ahan si teenager oi batangairi cha nupi tungbi su chawkhalai ai ke wangba manarakadore aduna akoina wakan nungaina akoigi tawgadaba chanaba longda chatlagadi adum maithongda utpani haina ai share tawjage. Hamom Pramod Jayana Kurumjari haina thabirai Bhakta Singna thabirai ahanbada finding the voice bu thagachari loinana oja amasung Monica bu thagachari aika idhaugi maramda santokpibagi damak matungda adum chatha badamai papa oibiyu kurumjari haina ibirai aduga moina panjarabada bhakta su aihakna yamna thagachari akoina sumaina program ama tawjabasi ngasai aihakna su panjakiba imaga aina sida coordinate tawjabagi wani aduga akoina sumaina community ama oina thabak ama tawba kanda akoi collaborations akoi mayamna Meitei haiba zatse tinaba haitare tinaba yaya de kan khanbase masi akoina handaki example akoina finding the voice ta tawrapasina example mi aina lozage kaigino haraga I have the see mission and vision se leirakanda aina mayam haiba kanda mayam na magi ni finding the voice se ai mi haina khalla kanda tongthokpirakpa haibata pot si video si tha si natraga lyric si in hairaga iman da leiriba lyric sing se loinamak thabirakpa ngaktani adagi photo adagi any idea leiba khutengmak se loinamak ni aduna masi book laktang nataba akoina people of Manipur tawrakpa any tawrakpa kanda akoigi idea akoigi vision se khangbira finding the voice se ai Monica gi nate ima moina pallabada Saroj Nalini gi nate akoi mayam gi ni khalla kanda ai gi ni haina khallaga tongthokpirakpadu madugi damakta yamna thagachari henna chongthokpirau akoina platform si just sajabagi wadani aduga sari basina akoina akoi mayam gi samibani haina ithamjage. Thonawjam Sam Singhana ibirai saireng pathokhiba ngasigi angangsing pumnamak yamna talent oi wishing all of them a very bright future. Yengot nungsidra. Asagi da akoy mayamna akoygi Bengali script Manipuri si pabada waraba matang ne bo hujiksi aduda angang mayam sina parakanda khara akoygi Meiteilol gi accent khara su amuk yaubasi imana so aina paba kanda akoygi ucharon se low high oigadabani kain imana si yamna takpi engonda aduna smain tawrakanda akoygi younger generations sina akoygi work si paraga sigumbagi platform se leiragadi moina su soidana hena interest leirakani aduna akoygi potse mangoi haina ina khajai aduna yamna nungsi ngasigi program si taigidi hit oigre. Makhatana lokhachage mathangi comment asi ai kari hairino ai si gyan tadre aduna ai madu kanjarage Nene Jamuna na ibirai aduki matik nungsikre ai bagi masu amadi suthang singna sereng thirakpasi yengo aina khanbadu da natana yengiriba pumnamak asi yamna nungsiba ma phauba adu oikre ngasigi si aduna akoina angang ngasi gi grand
children amadi great grandchildren mayam sibu moina thibirakpagi wani adubu moigi parents na soidana masigi ithil adagi support tawpibado aduna parents pusu aihagna na khurumjari akoina angang sing sida smaina tawbagi support se piragadi akoina puthorappa kanda mayam da yamna nungai ba ma oibaduni aduna amakasu hena love and like aigi site tagi da makta haiza batara yamna nisi ayakna Manipur da tholakpada angang mayam si toina makunara kanda akoi session ama tawning ba phawi Roshan Kumuk Jamna Kuman Punsiba means good evening. Haiba, okay. Kuman Punsiba. Aigi pronunciation ima Jumbra. Punsiba haiba. Punsiba haiba. Aidi Okay. aina swaida kay nong khata minitang kaya khata lawjage ko. Ahoy. Mangang guru punsiba. Miti maming se. Aikoina aikoigi londa. Mangang guru punsiba haiba sina tholakpa numisibu mangang guru punsiba haina kaujai aduga luang guru haiba sina numit yungba matamdo numit yungakpa matam sidagi luang guru kaugreba ade kuman na sina mutarakpa numit mamsalakpa che sibuna akoina kuman guru kaui wa aduna numit ki maming che akoi Meiteilolda mangang guru punsiba luang guru punsiba kuman guru punsiba haiba punsiba ahum che makoise kuina tahi manu kaya gi mawangdagi thokla'amba numitse ngasisu adum thoi tari sumain tawdana punsini base aikoina numit ki masak oiriba numit ki maming ahum che solakanda akoina punsi se adum nunti gi adum niu adoragadi punsi to loini haibase ahansingna ingonda aikoigi laiwa oina lai na phangi haidana laiwa haibani aduna irai laiba manta tantriki nate mangang guru punsiba luang guru punsiba kuman guru punsiba kuman guru di tarakpa numit sumna thamjat Yamna nungai sing tokpirapagi damakta imana hujik haibikibado muktanga haibiyo mangang punsiba dagi second sina kari mangang guru punsiba sina thoklakpa numitse ahan bagi ek thoklakpa numitse mangang guru haina kaugani masina mangang sina kadai bo kaudage bu numit yungba drama koi haiba tare ko aduna drama koi baro hause mangang guru kaureba adagi di kuman guru luang sina akoigi kaino se akoigi numi yungba dagina taram dagi numi hause sina luang ko aduga kuman haiba sina ta giba numi se aduna lining thause akoina numina chingkhai dagi thoklaaga nongpo dai thoklaaga thandung da tai dana akoigi lining thause numit ki atopagi chati ni haidana koina lining thok thambase numina ta kiba mafam dusu mai thambase koi ahan thina chanaba akoigi kenoni udi phawada dunsu lining thok gi mafam se any place ta lining thok thamba ya deba aduna numina ta kiba mafam se masai sida akoi lining thok gi wam se thamba asmaina dang hendala kanda yamna nangan haibdi aigi damakta di anauba akoigi terminology akoina tamba yaba haiba tare ko kuman punsiba haiba di good evening it's a form of wishing neba duna koina good morning good afternoon good evening haiba se koina Meiteilol da hayu hairagadi mangang punsiba haisina morning da oidoini luang sina afternoon da luang punsiba adai kuman punsiba haisina koina evening da adoidi akoina masi wish tawbada masigi word se use tawba yai haibaneba na traina yam fazai aduna akoi meyang yengiba akoigi Meiteilol gi anauba oina aigi oina di masi koina use tawba yaragadi masi chatnahanba yai haina ayakna khanjai aduga Roshan busu thagachari masigi meaning haibirakpagi damakta marak-marakta ayakna koigi comment se gyan tadadana kan bagas yawe dito po na imana amok singtora akanda no nang nakalita lale adu de adu hai bani kai na ngonda adu hai dirak to siyawi adu na sina nga saigi koina Manipuri book club to zarak pasida koina koigi audience koina Manipur da irang leipa matang sita
big bulk hꯧꯖꯤꯛꯁꯨ ꯃꯄꯥꯟꯗ ꯆꯠꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ordinary word ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯉꯥꯡꯅꯕ ꯂꯣꯟꯗꯤ ꯑꯗꯨꯝ ꯈꯪꯉꯀꯥꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯗꯕ ꯌꯥꯎꯔꯛꯄꯁꯤ ꯕꯨꯛ ꯀ꯭ꯂꯕꯁꯤꯅ ꯉꯁꯥꯏꯒꯤ ꯔꯥꯏꯇꯔ ꯑꯣꯊꯔꯁꯤꯡꯁꯤꯅ ꯏꯔꯝꯕ ꯃꯌꯥꯝ ꯁꯤꯒꯤꯗ ꯁꯨꯃꯥꯏꯅ ꯗꯤꯁꯀꯁꯟꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯂꯟ ꯑꯣꯏꯕꯗꯣ ꯇꯝꯕꯗ ꯍꯦꯟꯅ ꯑꯗꯨꯅꯤ ꯃꯁꯤꯁꯨ ꯑꯃꯨꯛ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯃꯍꯦꯁꯅ ꯏꯕꯤꯔꯛꯏ ꯏꯕꯣꯛꯀ ꯃꯁꯤ ꯀꯩꯅꯣ ꯏꯅꯦ ꯍꯥꯏꯒꯗꯕ꯭ꯔꯥ ꯏꯅꯦ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯂꯧꯖꯔꯒꯦ ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯖꯤꯠꯅ ꯏꯕꯤꯔꯛꯏ ꯏꯃꯥ ꯌꯥꯝꯅ ꯁꯥꯡꯅ ꯄꯨꯟꯁꯤꯕꯤꯌꯨ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯥꯏꯗꯤꯌꯦꯜ ꯀꯦ ꯃꯣꯡꯁꯥꯡꯉꯩꯅ ꯍꯥꯟꯅ ꯌꯦꯡꯖꯍꯧꯗ꯭ꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯌꯦꯡꯖꯔꯒꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯅꯦꯅꯦꯅ ꯉꯥꯡꯕꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯈꯨꯃꯨꯛꯆꯝ ꯃꯟꯖꯨꯂꯥꯅ ꯏꯕꯤꯔꯛꯏ big clap for all little chants who did recitation today very nice yamna chumi aduna matsi akhoi repeat amok tawrase mathangi Saturday amuka se hena taningi aduna akhoi na mathangi Saturday das akhoi myam amuk lanthokchagani aduga yaubiriba ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡꯒꯤ ꯊꯧꯔꯝꯒꯨꯝꯕ ꯑꯃꯁꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯌꯨꯠꯁꯤ ꯌꯥꯎꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯌꯥꯎꯕꯤꯔꯛꯄꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪꯕꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯥꯎꯇꯣꯝꯕꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯑꯕꯣꯛꯅ ꯉꯥꯡꯕꯁꯤꯁꯨ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯀꯤꯁꯟ ꯈꯨꯟꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯅꯟꯗꯀꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯑꯣꯖꯥ ꯅꯂꯤꯅꯤꯒ ꯀꯣꯔꯧ ꯑꯉꯥꯟꯕ ꯅꯨꯃꯤꯠꯀꯤ ꯊꯣꯛꯄꯒꯤ ꯃꯔꯤ ꯂꯩꯅꯕ ꯇꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯒꯨꯗ ꯏꯚꯅꯤꯡ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝ उनबद हाइबसी मैतेलोगी ट्रांसलेशन से तौरकांद मंगांग लुवांग खुमन सिमिंसंग कांद अखोइना मदु हाइ होबो यारे अदुगा खंगदबा मा नसिना आइना खंगदना आइना हंगदा सुमाइना अखोइना मंगांग पुनसिबा हाइरा कांद कइनो नंग हाइदोइना हंगपा कांद अखोइना मसी गुड मॉर्निंग हाइबगम अमहानी हाइरगदि अखोइना हेना मसी चटनाबा याइ हाइना मदुगी आइडिया मा लाक्चरी matang asida akoigi comment lokhatchaba asi loizere aduga mamangi da lekhiba comment si amtang lokhatcharake ima karika adu ai lokhat amata chithadana lokhat pa pamde ke ai amtang madugi feed tu damtang chachage aduga yengbiripa pumnamak na comment share tawbirakpagidamakta yamna thagachari akoina comment ki engagement si akoina yamna enjoy tawjaba masina akoi bu henna close oiba ki feelings si phauhanba aduni akoi gi Facebook live YouTube live sina akoi da nungaiba mapibibasi June 26 ki comment asi ayah kangtang ningzake Dagi yengbiriba pumnamaknasu masigi pabikhiba aduga hanagi episode tasu pajakhiba imasi maramda kari phaubi karamba character na adongi favorite character oibiri karamba scene
na adongi khwaidagi pamjabano kain haibadu tajanini amutang adugi ima hairiba novel se masigi maramdasu share tawbiraknaba nisingse aduga mayamda akoina khwaidagi hujik phauda pena kiba scene sina ngasagi hautombina thang thinbagi scene se thang thin ki haibagi scene si ena popular oiba cinema oire masigi scene si last ki akoina comment lokhachaba kanda wari dadi thang thilaga hatpani aduga imana mu yamna sauna haiba tare ko thang thinbada natana madudi adugumbadudi makak ka hatkadabani kaina haibasi yaukre aduda masi aina mu aigi chanupida wari tawba kanda yamna mana nokpa ma oikre asbobokse yamna adugumba wakhan leiramgani haiba khande aduna adomna su wari si parakpa kanda karamba character na adongi pamjaba character oi karamba scene adugumba su khoi nainamina si haina ai thamjage ado si tanja sida aina kaditang miyamda hanggatsaningba amadi leijai maramdi matamduda kaka jauhsina kaka babungsina kayagi mating nupi sida mana koigi society neba aidi samajgi mamina sahiत्य da tadorimni sahiत्य gi mamina mu samaj da tadorimni laibak amma chawkhalikke natraga chawkhatri haibase khangge haragadi kadai da yengni ena haibada history da yengbada su ka hena interest leite lam dugi sahiत्य do adu para kanda laibak gi nupa sina nupi da kari yengi adagi nupi sina nupa da kamai kari chati na chingbase yengbase mase madugi samajgi impact ni hujik chanaribada macha yopa poktaba angang leiraroi doiba angang saba ngame angang pohanba ngame kaina yamna leire ko hujiki world chawkhalakbai matuina but akoina angang yoglakpa haiba sidine hek mai horonde ge hona angang ki yoga lai angang yokpase khuyok yam khena ba su adum leire khoi society da aduna yamna nuksina yomaga hek lasa angang se mapamarang khangidaba so adum yawi aduko khwaigi maruse mabu yuiba mama se angang sigi su marai ba kyam phaba haiba tari haibadi hero oiriba si marai ba kyam phaba aidi animak mama se apopi mama si su mabu hundokriba se sida da na hundokpa nate magi phatraba betuna macha si leiragadi mana tawba thabak si yararoi haidana mai nupadu sa hatopiraga macha si chom naro namada chatuoga surokta thathuineba adu angang sigi laibak phaba haibasi laibak haibasiga vidhi haibasiga kanma haibasiga masida yamna akoina discussion tawbada yamna nungainen khali maramdi vidhi haibasina aigi laibakta tamamaba kanma haibasina aina tawruba thabakto aduna aigi kanmani but angang apikba angang dumadi magi kanmadi khangba nate adubu mai marai baksidadi mama ani makse hautombi su magi mama mana yengdana laktana machado tathi taoina tawbibra nungsina tawbibra haibase ma inquiry tawbala ineba adugumba mama kaya leiraganda neba akogi prithibina chawkhatpa ama porakadoi magi marumdura kana lepa kanda ima aingonda afaba macha amatam piu ai prithibi joy tawge haiba nupanda loina magna maming khangnarabane bauji prithibi da phawriba nupase aduna masi mana research tawraga hairammineba mai matungda leiba mama aduna kayagi matigwana sakrola kanda mai nupadu su mai keno halamba nupadu su mana hatuwa kanda sakrolaga adumaina magi machadu yokhalla imeba mana ngasi officer oidana judge oirakanda loirakpada judge sina amu kano mama se amu haidu ina mangonda hangakanda mama se mujel da lei kharaga loidorimneba yam fajaraba moral si adubu aina ama khakka hangjaningi ko
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯋꯤꯃꯦꯟꯁ ꯀ꯭ꯔꯥꯏꯝꯁꯤ ꯌꯥꯝ ꯇꯧꯈ꯭ꯔꯦꯅꯦ ꯃꯅꯤꯄꯨꯔꯁꯤꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯂꯝꯃꯦ ꯅꯨꯄꯥꯅ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯑꯗꯩꯗꯨꯗ ꯍꯥꯠꯂꯝꯃꯦ ꯂꯪꯊꯣꯛꯑꯝꯃꯦ ꯊꯥꯗꯔꯝꯃꯦꯁꯦ ꯃꯁꯤ ꯑꯩꯒꯤ ꯍꯥꯎꯇꯣꯡꯕꯤꯒꯨꯝꯕ ꯗꯤꯁꯇ꯭ꯔꯤꯛ 4-5ꯁꯤꯗ ꯅꯨꯄꯤ ꯇꯔꯥꯗꯪ ꯄꯣꯛꯄꯤꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯔꯥꯏꯇꯔꯅ ꯏꯕꯤꯔꯝꯃꯤꯕ ꯅꯨꯄꯤꯁꯤꯒꯤ ꯁꯛꯇꯤꯁꯦ ꯁꯤꯒꯤ ꯁꯛꯇꯤꯁꯤ ꯌꯥꯎꯕ ꯅꯨꯄꯤꯅꯦ 5ꯗꯕꯨ ꯍꯥꯏꯔꯣꯏ ꯑꯅꯤꯗ ꯄꯣꯛꯄꯤꯔꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯁꯥꯐꯒꯅꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤ ꯀꯩꯅꯣ ꯂꯝ ꯍꯦꯟꯕ ꯑꯝꯇ ꯉꯝꯃꯣꯏ ꯑꯁꯨꯃꯥꯏꯅ ꯑꯩꯗꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯆꯪꯉꯀꯥꯟꯗ ꯂꯩꯖꯩ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯆꯨꯝꯕ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯁꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯅ ꯎꯠꯂꯛꯀꯗꯣꯏꯅꯤꯀꯣ ꯃꯥꯅ ꯍꯥꯏꯔꯅꯤ ꯂꯣꯏꯔꯛꯀꯗꯧꯔꯕꯅꯤꯅ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯑꯥꯏꯗꯤꯌꯥꯗꯣ ꯈꯤꯇꯪ ꯑꯩ ꯁꯟꯗꯣꯛꯆꯒꯦꯕ ꯃꯥꯅ ꯍꯌꯦꯡ ꯖꯖ ꯑꯣꯏꯔꯤꯕꯅꯦꯕ ꯃꯥꯗꯤ ꯖꯖ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯄꯥ ꯍꯥꯠꯈꯤꯕ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯠꯈꯤꯕ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯤꯕꯅꯤꯅ ꯃꯥ ꯑꯃꯨꯛ ꯖꯦꯜꯗ ꯑꯗꯨꯅ ꯃꯆꯥꯗꯣ ꯍꯥꯟꯅ ꯋꯥꯁꯛꯍꯜꯂꯤꯕꯅꯦꯕ ꯃꯥꯅ ꯃꯥꯒꯤ ꯋꯤꯜ ꯄꯋꯥꯔꯁꯦ ꯅꯨꯄꯤ ꯑꯃꯗ ꯃꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯨꯅ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯩꯕ ꯇꯥꯕꯅꯦꯕ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯒꯗꯤꯅꯦ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯎꯇꯣꯡꯕꯤꯒꯤ ꯀꯦꯔꯦꯛꯇꯔ ꯚꯦꯔꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯔꯣꯜꯅꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯑꯦꯗꯤꯁꯅꯦꯜꯂꯤ ꯍꯥꯏꯕꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯏꯃꯥ ꯃꯇꯝꯁꯤꯁꯨ ꯈꯔꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏ ꯐꯖꯕ ꯀꯃꯦꯟ ꯉꯥꯛꯇꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯀꯃꯦꯟ ꯐꯖꯕ ꯃꯌꯥꯝ ꯑꯗꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯐꯔꯠꯄꯨ ꯊꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯀꯃꯦꯟ ꯑꯃꯗꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯅꯩꯅꯅꯤꯡꯉꯤ ꯂꯥꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯀꯤ ꯕꯨꯛ ꯀ꯭ꯂꯕꯁꯤ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯧꯕꯗꯁꯨ ꯑꯦꯅꯤ ꯔꯦꯐꯔꯦꯟꯁ ꯑꯣꯐ ꯍꯤꯟꯗꯨꯏꯖꯝ ꯁꯤꯒꯨꯝꯕ ꯆꯪꯉꯛꯄꯁꯤꯗ ꯈꯔ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯑꯗꯨꯝ ꯈꯔ ꯂꯥꯛꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯁꯤꯗꯤ ꯍꯣꯡꯕ ꯌꯥꯔꯔꯣꯏꯀꯣ ꯑꯩꯈꯣꯏꯅ ꯈꯝꯕ ꯊꯣꯏꯕꯤ ꯄꯥꯕꯗꯁꯨ ꯃꯥꯒꯤ ꯔꯦꯐꯔꯦꯟꯁꯇ ꯇꯨꯜꯁꯤ ꯊꯥꯕ ꯑꯗꯨꯒꯨꯝꯕ ꯏꯔꯛꯄꯗꯁꯨ ꯊꯤꯅ ꯍꯦꯛ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯏ ꯃꯁꯤ ꯃꯩꯇꯩꯒꯤ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕꯒꯨꯝꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯀꯣ ꯏꯃꯥ ꯇꯥꯏ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗꯤ ꯏꯔꯝꯃꯤꯕ 1940s 1930s ꯑꯏꯕꯗꯨꯅ ꯏꯔꯝꯃꯤꯕ ꯄꯣꯠꯇꯨꯅꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯆꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯏꯔꯝꯕ ꯀꯣꯟꯁꯦꯞꯇꯣ ꯌꯥꯅꯤꯡꯕ ꯌꯥꯏ ꯌꯥꯅꯤꯡꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯔꯝꯃꯤꯕ ꯃꯤꯗꯨꯒꯤ ꯃꯥꯒꯤ ꯋꯥꯔꯗꯇꯨꯕꯨ ꯑꯣꯅꯔ ꯇꯧꯕ ꯃꯥꯒꯤ ꯋꯥꯔꯛꯇꯨꯕꯨ ꯑꯣꯅꯔ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯏꯖꯝ ꯂꯥꯛꯈꯤꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯂꯥꯛꯄꯁꯤꯅ ꯈꯔ ꯆꯃꯝꯅꯕ ꯑꯗꯨꯒ ꯈꯔ ꯗꯤꯕꯦꯠ ꯇꯧꯅꯕꯁꯦ ꯑꯩꯈꯣꯏ ꯇꯧꯅꯒꯗꯕꯅꯤ ꯇꯧꯅꯁꯤ ꯑꯗꯨꯕꯨ ꯍꯤꯁꯇ꯭ꯔꯤꯁꯤꯗꯤ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯅ ꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯅ ꯊꯥꯖꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯨꯊꯠꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨꯇꯪ ꯑꯩ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩ ꯀꯃꯦꯟ ꯑꯃ ꯄꯥꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤꯃꯥꯏꯅ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚꯂꯤ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯕꯗꯨ ꯋꯥꯠꯀꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯃꯤꯑꯣꯏꯕꯅ ꯆꯥꯎꯔꯛꯑꯀꯥꯟꯗ ꯆꯍꯤꯁꯤ ꯍꯦꯟꯒꯠꯂꯛꯑꯀꯥꯟꯗ ꯆꯦꯟꯖꯦꯁ ꯋꯤꯜ ꯕꯤ ꯗꯦꯌꯔ ꯆꯦꯟꯖ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤꯕ ꯆꯦꯟꯖꯁꯦ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯍꯥꯟꯅ ꯇꯧꯔꯝꯕꯗꯨꯗꯤ ꯐꯠꯇꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤꯅ ꯑꯗꯨꯗ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚ ꯆꯠꯈ꯭ꯔꯒꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯚꯦꯔꯤ ꯔꯤꯂꯤꯖꯤꯌꯁ ꯍꯤꯟꯗꯨꯏꯖꯝ ꯆꯠꯆꯕ ꯏꯃꯥꯅꯤ ꯏꯃꯥꯅ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯆꯠꯄꯗ ꯑꯩ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯖꯩ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯛꯅ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯥꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥ ꯑꯣꯅꯔ ꯇꯧꯕ ꯏꯃꯥꯅ ꯕꯤꯂꯤꯞ ꯇꯧꯕꯗ ꯑꯣꯅꯔ ꯇꯧꯕ ꯑꯗꯨꯃꯥꯏꯅꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯑꯀꯥꯟꯗ ꯑꯩꯍꯥꯛꯅ ꯆꯠꯆꯕꯅꯤ ꯑꯩꯈꯣꯏꯅ ꯕꯕꯥꯒꯤ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯆꯠꯄ ꯀꯥꯟꯗ ꯌꯥꯝꯅ ꯊꯦꯡꯅꯈꯤ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯑꯗꯨꯒ ꯂꯥꯁꯀꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯆꯠꯂꯛꯄꯁꯤꯗ ꯂꯥꯁꯇ ꯑꯩꯅ ꯏꯃꯥꯗ ꯍꯪꯉꯤ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯂꯥꯏꯒꯤ ꯁꯣꯟꯕ ꯃꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯥꯁꯀꯤ ꯑꯩꯈꯣꯏꯅ ꯔꯤꯁꯤꯀꯦꯁꯇ ꯆꯠꯄꯁꯤꯗ ꯕꯕꯥꯒꯤ
utsi thadaba kanda by then akoina marakta thengnakhiba pilgrimage ki mayam gi wakhanduna ai hagna larik ama oina suithorake haina khanjai aina imadhan ima masigi ritual se akoigi any panditji adugumba yaudra diadrabra akoigi pukning hakchang tawla kanda akoi isana kurama kanda masigi solution se habda imana su yabiki aduna ayana mayamda share tawjaning badi akoina sida taw jaribasi akoi dharma santokpa nachade ama santokpa nachade akoi di history se karino handamana thambirame se karino akoi gi root se karino aduga akoi gi handamana mana chatakpa adu irambada akoina para kanda akoina ona tawbada karisu kaidabra haina khanjai Matsida ay amtang pathok jarake ko imana so adugi matungda imana khaliba wakhando dum haibiro masigi comment sida hairise ko asidi mayang nupini aisi imana traga indiko masaksi pure Bengali ni Manipur si mayang na loina paisil laga Hindu leibak oihan krabani Nauria lo laklamdra di pumut mut lamgani Maitai asengba leitrabani na tangkulga kabuigana Manipur sinarasi Shitaljit khoigi imung na makoi masel saireng kharai wareng kharai tauribasi literature chakhatpadi lairatana literature lainungda changkragani sigumba comments akoi smaina thengnai No. Ay masida amta isa ay isa ming di harakura. Kaisu tawjaroi ko ay mingdi ay hak panjararoi aduga akoina aigi intent comments pukhalakpasi akoina akoi unity laina akoi gi past and history se taminasi haiba dunia duna sigumba lakpasi amtang imagi wakhana karino aduga yengbiriba purna makisu haibira u akoi myam khanaminasi taminasi aduga sumaina attack ti tamnagumsi haina aina no mayam poga dine macha mayam poga dine manadaba dune na imadi khanjai kaimhau na te angang dui pang jaba angang ni haina hai jage maramdi aingonda ge hanbadi oiramoi ai sai humdraga mari ni hoji aduna aina khange haire haiba chunate aduga akoina madugi migi imung amabu hek pallaga haiba se dharma nate hauna lonchat khangba nate adumaina haibiganu साहित्य ama nainaba taragadi phajaba phi selaga thopirau loan ama haibase phi setragadi ne loan se yam naked oiragadi miya mamangda su nungaite aduna isa sing yeng biningdraga su hek muthapiu aduga akoi khara nainajari se karigi noina haibada ai hujai ai hindu yamna changba imung amana yoglakpane ai khomdramgi IP haibase yamna police officer oirasu chandon pak na thinba adagi magi kano mana kano hindu gi mayam ama adugi thira kanda aduda chaurakpanina ne ai sana mahi busu ai mirai ba tawde ko ai gi line thokla sai cha aduga lemren lai aduga line thok lemren icha singse langphai dagi thorokpada line thok khoda mu haigani Govinda khoda musi haibasidi kona lakadawani Lining daw ko lang mo may sinasimba. Kung sa naroon amata kaide Quran su loy na baglay ko'y pang saw na gumsi ado angang na ne ama nangang ba su taksalu nangi gyando ado ga matam da sahita se ima haiba sida di Hindu Muslim gi wari na te mama mana matsa amada kaya gi matik sacrifice daw bagi haiba se ut na bagi da magta utning badagi ado ga ay na muhang masu hangjaninge hudi Mama mana masado adu phajana nunga mabuktu-dagi tha taran naw pubase mama oibi mana hangbiba oiramagadi khangam-gani adu mapa oigadaba kan masculine mana hangba oiramagadi ai khangdre aduna mama mana macha amana puk manungda porakpada kayagi matikwaba aduga huji kaino khoigi mama sida mama sina macha si oinaba yolakpada ima sida yauribase masida amu macha sina ne mama sina ahan oirakanda ne mama na nungsibadu phangba macha kayam leiramgadage haibase ai kaisu khangjadraba aigi wahang neba
mana siamna wana machadugidamakta yuglaido madi hayang jelda changkhaneba hautumbi jel changkha ai novel sida ai puning leijarini aduga ne ibungo haina kaujage ibungo oirongani na khanjai ai ado adumaina pangyeta suyet kanu akhoi mi gi ne matau tamba sunate akhoi gi chanabi hebase hong banai baduda akhoi su loina na chalakpani mamangai da leibada pokiba mi duna akhoi gi chakto aduga mayai da polak pasiga khanna chaina dana lerde akhoi na chakka kadui chi kadai dano akhoi sosi kayam soli imung amda ahum natra akhoi na soli se ahan ba ayung anta son bado aduda mai bana sole na sa logera yangkok logera dana magi punchi ni re mama duda konjala le kaya ni mate khase akhoi gi maite gi chanabi an bagi original sosi adagi hindu lak pada nungdang gi sosi sole nungdang gi sosi sole adigwa mama na ngasagi bidhiga kanmaga bidhi gi ne maya mathalido bidhi duna irambadane ma na maya manungam homut pa yadi haise mami ngai de iramaga di angang du budi mamne habani philosophy ngaktani akoi chatnari che hindu la agana sosi soli bane dan thadari ni maba solimni ayunga tadana maitei gi oirine nungdanga mukachin namadana english ki tawrine thakana chadana mayam mama adu oiragadi kana gi da ayunga tagi sosi do ayu khaktangi sosi da son ba yaubirage nungdangi son da ba yaubirabra kamai tawge habasisu aingonda su noina sauninganu ai kana madugi chanabi du tawre habase aina chatluba che ai ahan phanayam oire nungdang da sosi sole ba ayuki dudi sonboi sonda boy singju khara sujalla kanda ngasagi akoi gi kaino tuda yupan tha ba haibane akoi gi ayuki sina asumai tawdana akoi gi chanabi se sida sum chatlaga mayai da pokhiba mi mayam dudi madugi lon ka dungang obada pangchau da saubanu khangjan biu thijan biu yang panna sangdo khrani aduna akoi lambi ama khaktang chatpa yana ba semse hagle ga aman sana bom sem adu kola su loin kai re akoi myam su accident thoktana sire ngarang da su mi ama siri ade ngarang da su nupi ama kaino kabire mana thobadagi macha do kaino chahi manga gi macha nupi ne thama pangi macha nupi ne pui ado magi amu concept tawre na kabire mana thobadai sire nupi do kabire ba poche thakpa ya ba ponate haibase akoi lari am tamaba se angang ni leitriba nubi do sugumba mayam mama akoi na chakada ba lambi somda chattadana lambi do phaireng na chatkum se aduna nauriya plo gi su kurumjari kongnonjari aduga hinduism gi su id maduda pokcharak banina ai huji kaino tawi yamna kanna hakpa sunati ai di ta seng na there is only one god ni ai di soram khaktane ba aduna sor kuding mangna su aingonda dum nung sibi hai na thamjage naina bagi loiba nai roi pangchau di sau kum se mingonda su pang migi imunga palaga hengang ba du su nuai jade aduna adugumba kaino du su akoi gi comment du su be ma yaring he di para kanu masi maya mamang da thokpa ya bang haktana maina pau akoi gi thabak se adum makha chathana ba topic khulamjari yamna nungai imana habira podubu masi comment si adum akoi share tawminabada kesu kaida brain khali kaiginaga aigi intenti akoina sigumba akoi gi book club natraga finding the voice ki program people of Manipur. For example, people of Manipur se akoi gi Manipuri nataba Meitei nataba suppose non Manipuri amanane Manipur gi tamata thabak phajan tawbase aina interview tawbase saura eba ado masi aina si openly share tawjari si akoi na Manipur gi damakta thabak tawrak pamidu non Manipuri koiragasu akoi Manipur gi saukhatna ba tawrak panina ai gi damakta di mo se people of Manipur da chanba aduga akoi gi show da chanba si akoi gi mission and vision ki makhada adum chandi haina ina khanjai aduga akoina comment sigumba purakpase akoi khatna sengna akoina aina pukhacharak panate sigumba sulai aduna akoina angang amana mana khangdana
ꯈꯪꯅꯤꯡꯉꯀꯥꯟꯗ ꯃꯥꯅ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯈꯪꯗꯕꯁꯨ ꯌꯥꯝꯅ ꯋꯥꯠꯄꯅꯤꯅ ꯈꯪꯅꯤꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄꯁꯤꯗꯅꯦ ꯇꯊꯤ ꯇꯊꯤ ꯍꯥꯏꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯁꯦ ꯍꯥꯏꯔꯗꯤ ꯑꯉꯥꯡꯗꯨꯔ ꯃꯤꯗꯨꯔ ꯇꯟꯗꯅ ꯑꯗꯨꯝ ꯇꯣꯛꯑꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯃꯩꯇꯩꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯗ꯭ꯔꯦꯅ ꯕꯥꯏ ꯕꯥꯏ ꯂꯣꯏ ꯇꯧꯅꯔꯦꯕ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦ ꯑꯗꯒꯤ ꯑꯩ ꯑꯗꯨꯒꯤ ꯌꯦꯡꯖꯔꯒꯦ ꯀꯩꯒꯤꯅꯣꯒ ꯑꯇꯩ ꯑꯇꯩꯒꯤ ꯀꯜꯆꯔꯗꯨꯗꯤ ꯌꯦꯡꯉꯨꯕꯗꯗꯤ ꯀꯩꯁꯨ ꯇꯊꯤ ꯇꯊꯤ ꯍꯥꯏꯔꯛꯇꯕꯅꯤ나 ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯦꯒꯦꯇꯤቭ ꯑꯣꯏꯅ ꯑꯁ ꯕꯦꯡꯒꯣꯂꯤꯅꯤ ꯕꯦꯡꯒꯣꯂꯤꯒ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯃꯩꯇꯩ ꯍꯥꯏꯁꯦ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯅ ꯃꯩꯇꯩꯅ ꯍꯥꯏꯗꯣꯏꯔꯥ ꯃꯩꯇꯩ ꯃꯥꯜꯂꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯪꯖꯅꯤꯡꯉꯤ ꯑꯗꯨꯅꯤ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯍꯥꯛꯅꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯩꯅꯣ ꯇꯧꯕꯗꯤ ꯂꯩꯖꯗꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤ ꯁꯦꯌꯔ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯪꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯄꯁꯤꯡꯁꯦ ꯕꯤꯠ ꯌꯥꯎꯗꯅ ꯍꯟꯈꯤꯕ ꯀꯣꯡꯒꯥꯏ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯕꯤꯠ ꯑꯃꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯁꯨ ꯑꯃꯅ ꯍꯥꯏꯔꯛꯑꯒꯁꯨ ꯕꯤꯠ ꯌꯥꯎꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒ ꯏꯆꯥ ꯏꯕꯨꯡꯉꯣꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯣꯏꯅ ꯈꯪꯖꯟꯕꯗꯅꯦ ꯃꯤꯁꯤꯅ ꯑꯐꯕ ꯉꯥꯡꯉꯁꯨ ꯐꯠꯇꯕ ꯉꯥꯡꯉꯁꯨ ꯂꯣꯏꯅ ꯇꯥꯕꯁꯦ ꯑꯗꯨꯒ ꯑꯩꯅ ꯂꯧꯗꯧꯕ ꯑꯐꯕ ꯂꯝꯕꯦꯟꯗꯨ ꯈꯛꯇꯪ ꯂꯧꯕ ꯑꯗꯨꯅ ꯏꯆꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯪꯒꯣꯜ ꯑꯣꯏꯅꯦꯅ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯄꯨꯡꯁꯨ 2 ꯇꯥꯁꯜꯂꯛꯑꯦ 2 ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯁꯦ ꯑꯗꯨꯅ ꯏꯕꯦꯝꯃ ꯂꯣꯏꯁꯜꯂꯛꯄꯗ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ इबुंगो माना कृपा तौबीबो ओइसनु हाइबिरइबे इबुंगोदुसु खंजददना खितंग लोंदा सोइबनी हयेंग मतुंग मनावदी लोइना तासनसी इचा आई चही 35 years चुपनाने आई ओजा ओइजर पछे आई करीबता खंजबा नते आइना खितंग लोन अमखक थोक्सरकपछे मसिदा अखोइगी ngasiगी तौरिबा आंगांसिंगसिना लाइक पाबदा Maitai Mayek amu haiba adagi Bengali amu haibana Maitai Mayek amu khangdaba che ani di chanda isida mayam da kitang kanaba pigadra aidana ai chahi humdra hek lalakpada ai imungi thabak amata ai tauraroi haidana ai phoksarakpani bungo ai matam kuina sangna ai leiringhedi sumaina kitang ngangjagige ai punamaku khoiramjari amuga ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤ ꯄꯥꯕ ꯀꯥꯟꯗ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯀꯣꯠ ꯇꯧꯕꯗ ꯁꯥꯎꯕꯤꯔꯤ ꯔꯥꯏꯇꯔ ꯑꯃꯅ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯛꯇ ꯏꯟꯁꯄꯥꯌꯔ ꯇꯧꯕꯗ ꯁꯥꯎꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯑꯃ ꯄꯣꯔꯛꯀꯦ ꯍꯥꯏꯔꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯒꯥ ꯏꯙꯧꯅ ꯏꯕꯤꯔꯝꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯥꯔ ꯀꯦ ꯁꯤꯇꯜꯖꯤꯠ ꯁꯤꯡꯅ ꯏꯕꯤꯔꯝꯕ ꯁꯩꯔꯦꯡ ꯅꯨꯡꯁꯤꯔꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯔꯥꯏꯇꯔ ꯃꯌꯥꯝꯅ ꯏꯕꯤꯔꯝꯕ ꯁꯩꯔꯦꯡ ꯅꯨꯡꯁꯤꯔꯕꯒꯤ ꯋꯥꯔꯗꯁꯦ ꯈꯪꯃꯤꯟꯅꯁꯦꯕ ꯈꯪꯉꯒ ꯃꯗꯨꯒꯤ ꯀꯣꯠꯇꯣ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯑꯩꯈꯣꯏꯅ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟꯗ ꯔꯦꯐꯔ ꯇꯧꯕꯗ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯂꯣꯏꯅꯃꯛ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤꯅ ꯌꯦꯡꯕ ꯀꯥꯟꯗ ꯀꯣꯠ ꯇꯧꯕꯁꯦ ꯃꯅꯤꯄꯨꯔꯤꯒꯤ ꯔꯥꯏꯇꯔ ꯑꯃꯅ ꯀꯣꯠ ꯇꯧꯕꯁꯦ ꯀꯌꯥ ꯎꯔꯝꯃꯣꯏ ꯑꯗꯣ ꯑꯩꯒꯤ ꯃꯤꯁꯟ ꯑꯦꯟ ꯚꯤꯖꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯔꯗꯁꯦ ꯈꯪꯉꯀꯥꯟꯗ ꯐꯖꯕꯁꯦ ꯈꯪꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯀꯣꯠ ꯇꯧꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯃꯁꯤ ꯍꯥꯏꯖꯔꯀꯥꯟꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯁꯣꯏꯗꯅ ꯎꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯊꯥꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯒꯤ ꯇ꯭ꯔꯤꯕ꯭ꯌꯨꯠꯁꯨ ꯑꯥꯔ ꯀꯦ ꯁꯤꯇꯜꯖꯤꯠꯇ ꯄꯤꯖꯒꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯔꯛꯀꯤ ꯚꯤꯗꯤꯑꯣ ꯊꯥꯕꯤꯔꯛꯎ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯀꯣꯠ ꯇꯧꯃꯤꯟꯅꯁꯤ ꯍꯦꯟꯅ ꯈꯪꯉꯒꯗꯤ ꯑꯉꯥꯡ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯝꯒꯤ ꯋꯥꯔꯗꯁꯤꯡꯁꯦ ꯍꯦꯟꯅ ꯌꯨꯁ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯝꯇꯒꯁꯨ ꯑꯔꯣꯏꯕꯁꯤꯗ ꯑꯩꯅ ꯉꯁꯥꯏꯒꯩ ꯅꯤꯡꯁꯤꯡꯉꯨꯗꯕ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯇ ꯑꯩ ꯊꯝꯖꯒꯦ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕꯅꯤ ꯑꯗꯨ ꯃꯤꯌꯥꯝꯗ ꯑꯩꯅ ꯂꯥꯟꯊꯣꯛꯆꯒꯦ ꯑꯩ ꯉꯁꯤꯁꯤ ꯁ꯭ꯅꯥꯟ ꯖꯇ꯭ꯔꯥꯒꯤ ꯅꯍꯥꯟ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯏꯁꯩꯁꯤꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯗꯤ ꯑꯝꯇ ꯖꯥꯇꯤ ꯃꯥꯟꯅꯕꯗꯤ ꯑꯝꯇ ꯅꯠꯇꯦꯀꯣ ꯑꯗꯣ ꯃꯣꯏꯒꯤꯁꯨꯅꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯑꯩꯅꯁꯨ ꯑꯗꯨꯝ ꯆꯥꯕ ꯍꯥꯎꯅ ꯑꯗꯨꯗ ꯑꯩꯅ ꯉꯁꯤꯒꯤ ꯈꯦꯆ꯭ꯔꯤ ꯑꯃ ꯑꯗꯒꯤ ꯎꯇꯤ ꯑꯃ ꯁꯥꯛ ꯑꯃ ꯏꯔꯣꯝꯕ ꯑꯃ ꯇꯧꯔꯒ ꯑꯩ ꯅꯨꯡꯊꯤꯟꯗ
ꯃꯈꯥꯏꯗꯒꯤ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ 1, 2, 3 ꯌꯨꯝ 3ꯒꯤ ꯈꯦꯆ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨ ꯂꯧꯖꯍꯧꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯤꯔꯨꯕ ꯃꯇꯝꯗ ꯃꯣꯏ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯍꯥꯟꯕ ꯏꯕꯦꯝꯃ ꯑꯃ ꯅꯨꯄꯤꯃꯆꯥ ꯑꯃꯗꯤ ꯑꯔꯨꯅꯥꯆꯜꯒꯤꯅꯤ ꯑꯗꯣ ꯃꯥꯗꯤ ꯀꯔꯤ ꯂꯥꯏꯅꯤꯡꯕꯅꯣ ꯀꯥꯏꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯒꯤ ꯑꯃꯗꯤ ꯀꯩꯅꯣꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤꯅꯤ ꯑꯗꯣ ꯃꯥꯁꯨ ꯅꯍꯥꯟꯒ ꯑꯩ ꯃꯃꯥꯒꯤ ꯃꯁꯥꯁ ꯇꯧꯅꯤ ꯀꯥꯏꯅꯒꯅꯦ ꯃꯨꯟꯇꯂꯤꯗꯤ ꯃꯃꯥꯒꯨꯝꯕꯁꯦ ꯂꯩꯇꯕ ꯃꯥꯜꯂꯦ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯑꯔꯨꯟꯀꯨꯃꯥꯔ ꯌꯨꯝ ꯂꯣꯟꯅꯔꯦ ꯍꯧꯖꯤꯛ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯍꯥꯎꯕ ꯄꯤꯔꯛꯄꯅꯦ ꯑꯗꯨ ꯃꯥꯒꯤꯁꯨ ꯑꯩꯅ ꯈꯦꯆ꯭ꯔꯤꯁꯤ ꯐꯖꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯈꯦꯆ꯭ꯔꯤꯒꯨꯝꯕ ꯁꯤ ꯈꯤꯇꯪ ꯎꯕ ꯋꯥꯠꯄꯅꯤ나 ꯑꯩ ꯉꯁꯤ ꯈꯦꯆ꯭ꯔꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯩꯅꯣ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯃꯣꯏ ꯂꯣꯏꯅꯃꯛ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯏꯆꯥ ꯃꯣꯅꯤꯀꯥꯒꯤꯗꯤ ꯂꯥꯞꯄꯅꯤꯅ ꯑꯩꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇ ꯐꯖꯕ ꯈꯦꯆ꯭ꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯇꯧꯕꯗ ꯇꯤꯟ ꯇꯥꯔꯀꯥꯟꯗ ꯑꯣꯏꯅ ꯂꯩꯖꯔꯦ ꯑꯩꯅ ꯅꯍꯥꯟ ꯊꯣꯡꯒꯦ ꯇꯧꯕꯗ ꯑꯩꯅ ꯊꯣꯡꯕꯗꯨꯗꯤ ꯌꯧꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯗ ꯑꯩ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯜꯗ ꯑꯗꯨꯃꯥꯏꯅ ꯃꯪꯒꯣꯜ ꯂꯩꯅ ꯑꯗꯨꯒꯤ ꯄ꯭ꯔꯁꯥꯗꯇꯨ ꯐꯪꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯅꯤꯡꯉꯒ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ